ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯣꯖꯥ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯇꯔꯨꯛꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯥꯡꯂꯤꯕꯗꯣ ꯑꯆꯧꯕ ꯇꯥꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯆꯜꯅ ꯇꯧꯔꯤꯕꯗꯨ ꯎꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯥꯏ ꯂꯦꯝꯕꯤ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯆꯩꯗꯨ ꯊꯥꯗꯣꯛꯑꯝꯃꯦ, ꯃꯤꯒꯤ ꯃꯆꯥꯗꯣ ꯁꯤꯕ ꯇꯥꯔꯦꯃꯤ ꯅꯪꯕꯣ꯫ ꯑꯆꯧꯕ ꯇꯥꯅꯔꯛꯏ ꯂꯦꯝꯕꯤ ꯁꯥꯎꯅ ꯊꯥꯆꯧ, ꯁꯤꯖꯅꯨ, ꯃꯁꯦ ꯃꯀꯣꯛ ꯑꯁꯦ ꯊꯨꯒꯥꯏꯔꯒ ꯐꯒꯗꯕꯅꯤ ꯃꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯩ ꯑꯗꯨꯅ ꯀꯟꯒꯦ ꯍꯥꯏꯅ ꯊꯥꯡꯀꯠꯂꯛꯄꯗ ꯃꯥꯡꯗ ꯆꯤꯡꯈꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯥꯎꯔꯝꯕ ꯄꯨꯝꯕ ꯍꯟꯈꯤꯗꯨꯅ ꯃꯈꯨꯠ ꯑꯣꯏꯅ ꯄꯥꯏꯔꯝꯕ ꯆꯩ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯣꯠꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯑꯣꯖꯥ, ꯑꯆꯧꯕ ꯃꯆꯤꯟꯗ ꯁꯅꯥ, ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯑꯁꯤꯕꯨ ꯃꯤꯒꯤ ꯃꯆꯥ ꯑꯁꯤ ꯁꯤꯕ ꯇꯥꯔꯦꯃꯤ ꯅꯪꯕꯣ꯫ ꯑꯆꯧꯕ ꯆꯤꯡꯈꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯔꯤꯕꯁꯦ ꯌꯦꯡꯉꯨꯅꯦ ꯑꯣꯖꯥ, ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯜꯁꯦ, ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯗ ꯂꯦꯝꯕꯤ, ꯀꯔꯤꯒꯤꯅꯣ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯛ ꯊꯤꯅ ꯐꯨꯔꯤꯕꯗꯤ? ꯃꯣꯏꯅ ꯂꯛꯅꯔꯛꯏꯕ, ꯑꯗꯨꯗꯤ ꯐꯨꯕ ꯇꯥꯕ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯏꯍꯦ ꯑꯆꯧꯕ ꯃꯆꯟꯒꯤ ꯃꯆꯠ ꯈꯪꯉꯤ ꯑꯆꯧꯕ ꯂꯦꯝꯕꯤꯗ ꯌꯥꯔꯦ ꯇꯣ, ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯨꯝꯅ ꯃꯤꯉꯣꯟꯗ ꯇꯧꯕ ꯍꯧꯅꯗꯦꯀꯣ꯫ ꯑꯣꯖꯥ, ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯪꯉꯨꯁꯤ꯫ ꯑꯍꯨꯝꯗꯨ ꯆꯪꯉꯛꯏ ꯑꯆꯧꯕ ꯂꯦꯝꯕꯤꯗ ꯁꯅꯥ, ꯆꯪꯉꯨ, ꯑꯣꯖꯥꯒꯤꯅꯦ ꯆꯥ ꯈꯔ ꯂꯣꯜꯂꯛꯑꯣ꯫ ꯌꯥꯔꯅꯤ, ꯂꯣꯜꯂꯨꯔꯅꯨ, ꯋꯥꯅꯅꯕꯅꯤ, ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯁꯤꯡ ꯑꯣꯏꯅ ꯈꯔ ꯊꯛꯀꯦ꯫ ꯂꯦꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯆꯧꯕ ꯆꯤꯡꯈꯩꯗ ꯑꯣꯖꯥ, ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ? ꯐꯔꯦ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯃꯤꯡꯒꯤ ꯍꯤꯡꯗ ꯌꯥꯗꯗꯨꯅ ꯑꯗꯨꯛ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯤ ꯍꯔꯥꯎꯅ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯣꯖꯥ, ꯁꯥꯃꯨꯗꯨ ꯂꯩꯍꯧꯔꯤꯕꯣ? ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯈꯣꯡꯐꯝ ꯆꯥꯗ꯭ꯔꯗꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯆꯤꯡꯈꯩꯒꯤ ꯀꯣꯛꯊꯛ ꯑꯗꯨꯗ ꯍꯩꯊꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯤ꯫ ꯂꯦꯝꯕꯤꯁꯨ ꯂꯩꯃꯥꯏꯗꯨꯗ ꯇꯨꯈ꯭ꯔꯦ꯫ ꯑꯆꯧꯕ ꯃꯆꯟꯗ ꯌꯦꯡꯗ ꯆꯤꯡꯈꯩꯗ ꯑꯣꯖꯥ, ꯆꯤꯡꯈꯩ ꯃꯄꯤ ꯑꯗꯨ ꯀꯟꯊꯣꯛꯅ ꯌꯥꯔꯦ꯫ ꯑꯆꯧꯕ ꯃꯆꯟꯗ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯂꯦꯝꯕꯤ ꯅꯪꯕꯣ? ꯂꯦꯝꯕꯤ ꯅꯤꯡ ꯑꯗꯨ ꯅꯥꯟꯗꯨꯅ ꯑꯌꯣ꯫ ꯑꯆꯧꯕ ꯃꯆꯟꯕꯨ ꯆꯤꯡꯈꯠꯇꯨꯅ ꯁꯦ ꯍꯧꯒꯠꯂꯣ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ? ꯂꯦꯝꯕꯤ ꯃꯃꯥꯏ ꯑꯗꯨ ꯁꯨꯒꯠꯅ ꯆꯤꯡꯈꯩꯗ ꯑꯣꯖꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯁꯤꯒꯤ ꯊꯣꯡꯖꯤꯟ ꯑꯁꯤꯅ ꯇꯨꯍꯜꯂꯤꯅꯤ꯫ ꯆꯤꯡꯈꯩ ꯃꯁꯥ ꯑꯗꯨ ꯐꯅ ꯆꯣꯠꯂꯤ꯫ ꯆꯤꯡꯈꯩ ꯎꯄꯥꯏ ꯂꯩꯇ ꯍꯣꯏ ꯑꯆꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯣꯖꯥ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯈꯣ, ꯑꯩ ꯐꯗꯤ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ, ꯐꯤꯔꯣꯜꯗꯣ ꯂꯣꯏꯅ ꯆꯣꯠꯂꯤ꯫ ꯌꯥꯔꯅꯤꯗ, ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯇꯩꯊꯣꯛꯆꯔꯨꯔꯒꯦ꯫ ꯑꯣꯖꯥ, ꯑꯩ ꯂꯧꯊꯣꯔꯛꯀꯦ, ꯉꯥꯏꯈꯣ꯫ ꯌꯥꯔꯦ꯫ ꯆꯤꯡꯈꯩ ꯄꯜꯂꯝꯗꯅ ꯑꯆꯣꯠꯄꯗꯨꯒ ꯊꯨꯅ ꯆꯠꯈꯤ꯫ ꯑꯆꯧꯕ ꯃꯆꯟꯗ ꯁꯅꯥ, ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯗꯨꯛ ꯌꯥꯝꯅ ꯅꯃꯤꯠ ꯊꯛꯄ ꯍꯧꯅꯕ꯭ꯔꯃꯤ ꯅꯪꯕꯣ? ꯂꯦꯝꯕꯤ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯆꯟꯅ ꯀꯞꯀꯦ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯣꯏ ꯌꯥꯔꯦ, ꯆꯪꯉꯨ, ꯏꯕꯦꯝꯃ ꯅꯪ ꯑꯃꯅꯦ꯫ ꯂꯦꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯤꯡꯈꯩ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯐꯤ ꯍꯣꯡꯗꯣꯛꯏ꯫ ꯑꯣꯟꯊꯣꯛꯄꯗ ꯆꯠꯆꯔꯨꯏꯗ, ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯃꯥꯅ ꯇꯧꯔꯤꯁꯤꯒ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯒ ꯑꯩꯕꯨ ꯂꯧꯍꯧꯗꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯃꯥꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯃꯅꯤ? ꯃꯥꯅ ꯁꯨꯒꯦꯅ ꯁꯨꯕꯗ 19 ꯍꯦꯜꯂꯝꯈꯤꯔꯣꯏ꯫ ꯑꯩꯅ 33꯫ ꯃꯁꯤ ꯈꯜꯂꯨꯕꯗꯅꯦ ꯑꯩ ꯁꯝ ꯀꯦꯅꯅꯕꯅꯤ꯫ ꯆꯤꯡꯈꯩ ꯃꯁꯥ ꯃꯊꯟꯇ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯈꯜꯂꯨꯕꯗ ꯇꯨ ꯆꯨꯡꯏ꯫ ꯊꯔꯣ ꯉꯟꯅ ꯃꯨꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯨꯕꯤ, ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ? ꯀꯩ ꯄꯥꯎꯅꯣ? ꯍꯥꯏꯔꯣꯏ꯫ ꯀꯩ ꯄꯥꯎꯅꯣꯕ ꯁꯦ ꯊꯔꯣ? ꯁꯠ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ꯫ ꯅꯪꯅ ꯌꯥꯝꯅ ꯍꯔꯥꯎꯒꯗꯕ ꯄꯥꯎꯅꯤ ꯏꯕꯦꯝꯃ꯫ ꯍꯣꯏꯕ, ꯑꯗꯣ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯕ? ꯊꯔꯣ ꯆꯥꯛꯍꯟꯗꯨꯅ ꯑꯗꯨꯕꯨꯔꯣ, ꯁꯦ ꯁꯠ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ꯫ ꯑꯗꯨꯕꯨꯔꯣ, ꯑꯣꯖꯥ ꯂꯥꯛꯍꯧꯔꯦ꯫ ꯍꯥ, ꯑꯁꯦꯡꯕꯩꯔꯣ ꯊꯔꯣ? ꯑꯁꯦꯡꯕꯅꯤ, ꯄꯥꯕꯅ ꯄꯥꯠꯇꯒꯤ ꯍꯜꯂꯛꯄꯗ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ꯫ ꯃꯨꯕꯤ ꯍꯔꯥꯎꯅ ꯆꯦꯟꯈꯤ꯫ ꯊꯔꯣꯁꯨ ꯃꯨꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯃꯨꯕꯤ ꯍꯔꯥꯎꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗꯒꯤ ꯑꯣꯖꯥ! ꯆꯤꯡꯈꯩꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯑꯣꯖꯥ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯆꯦꯜꯂꯛꯏꯅꯤ꯫ ꯂꯥꯛꯑꯦ꯫
ꯊꯥꯔꯣ ꯍꯔꯥꯎꯅ ꯑꯗꯣ ꯑꯣꯖꯥ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯄꯨꯕꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯄꯨꯕꯤꯗꯣꯏꯅꯦ, ꯅꯣꯏ ꯂꯧꯕ ꯂꯥꯛꯏꯅꯦ꯫ ꯃꯨꯕꯤꯅ ꯑꯃꯨꯛ ꯍꯔꯥꯎꯅ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ? ꯅꯨꯡꯉꯥꯏꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯕꯤꯗꯣꯏꯅꯤ꯫ ꯃꯨꯕꯤ ꯆꯤꯡꯈꯩꯗ ꯑꯗꯣ ꯑꯣꯖꯥ ꯆꯥꯛ ꯊꯣꯡꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯊꯣꯡꯉꯝꯃꯒꯦ꯫ ꯊꯥꯔꯣꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯥꯎꯅ ꯊꯣꯡꯉꯝꯒꯦ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯑꯗꯨꯒ ꯉꯁꯤꯗꯤꯅꯦ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯂꯥꯛꯈꯤꯅꯤ, ꯍꯌꯦꯡꯗꯒꯤ ꯍꯧꯁꯤ꯫ ꯍꯣꯏ ꯑꯣꯖꯥ꯫ ꯃꯨꯕꯤ ꯍꯔꯥꯎꯅ ꯊꯥꯔꯣ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ꯫ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈꯤ꯫ ꯆꯤꯡꯈꯩ ꯃꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯆꯩ, ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯈꯪꯁꯤꯟꯅꯗꯅ ꯂꯩꯕ ꯇꯥꯕꯅꯤ꯫ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯏ ꯎꯔꯤ꯫ ꯃꯨꯕꯤꯅ ꯃꯥꯕꯨ ꯎꯔꯒ ꯍꯔꯥꯎꯖꯕ, ꯅꯨꯡꯉꯥꯏꯖꯕ, ꯑꯁꯥ ꯀꯌꯥ ꯑꯃ ꯁꯥꯒꯠꯆꯩ ꯍꯥꯏꯕ꯫ ꯃꯨꯕꯤ ꯊꯥꯔꯣꯗ ꯂꯣꯟꯅ ꯊꯥꯔꯣ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯑꯩ ꯊꯣꯡꯒꯦ꯫ ꯑꯣꯖꯥꯁꯦ ꯑꯩꯅ ꯊꯣꯡꯕ ꯑꯍꯥꯎꯕ ꯏꯟꯁꯥꯡꯁꯦ ꯄꯤꯖꯒꯦ꯫ ꯑꯩꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝꯅ ꯊꯣꯡꯕ ꯍꯩꯍꯟꯒꯦꯕ꯫ ꯊꯥꯔꯣ ꯅꯣꯛꯇꯨꯅ ꯍꯣꯏꯅꯦ ꯅꯪꯒꯤ ꯍꯩꯖꯕꯤꯗꯨ ꯊꯥꯗꯨꯅ ꯍꯥꯎꯅ ꯑꯝꯇ ꯊꯣꯡꯉꯨꯁꯤ꯫ ꯑꯣꯖꯥꯁꯦ ꯃꯈꯨꯕꯤ ꯑꯁꯤ ꯆꯤꯈꯥꯏꯍꯜꯂꯨ꯫ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯃꯨꯕꯤ ꯆꯤꯡꯈꯩ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕꯗ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯊꯥꯔꯣ ꯑꯣꯖꯥꯁꯤꯕꯨ ꯃꯄꯥꯟꯗ ꯀꯩꯗꯧꯔꯤꯅꯣ ꯑꯝꯇ ꯌꯦꯡꯉꯨ ꯆꯠꯂꯣ꯫ ꯊꯥꯔꯣ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯤꯡꯈꯩ ꯃꯐꯤ ꯃꯔꯣꯜ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯐꯤ ꯂꯣꯏꯁꯤꯜꯂꯤꯌꯦ꯫ ꯊꯥꯔꯣ ꯑꯩꯅ ꯆꯥꯛꯀ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒ ꯃꯥꯅꯒ ꯏꯔꯨꯒ ꯂꯨꯖꯕ ꯂꯣꯏꯔꯦ, ꯈꯨꯗꯩ ꯍꯪꯒꯥꯝ ꯃꯄꯥꯜ ꯑꯃꯒ ꯁꯦꯠꯂꯒ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ, ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯊꯤꯔꯣ ꯆꯥꯔꯁꯤ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯏꯁ ꯑꯁꯥꯒꯗꯤ ꯀꯌꯥꯗ ꯋꯥꯡꯅ ꯁꯥꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯁꯦꯡꯕꯅꯦ ꯏꯕꯦꯝꯃ, ꯑꯣꯖꯥꯅ ꯈꯨꯗꯩ ꯍꯪꯒꯥꯝ ꯃꯄꯥꯜꯒ ꯁꯦꯠꯄꯗꯣ ꯐꯖꯔꯣꯏꯗ꯭ꯔꯕ? ꯍꯣ ꯐꯖꯅꯤꯌꯦ, ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯃꯌꯥꯝꯗꯒꯤꯅꯦ ꯑꯣꯖꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯆꯤꯡꯈꯩ ꯃꯄꯥꯟꯗꯒꯤ ꯊꯥꯔꯣ ꯑꯝꯇ ꯊꯣꯔꯛꯑꯣ꯫ ꯃꯨꯕꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯥꯔꯣ ꯑꯣꯖꯥꯅ ꯅꯪꯕꯨ ꯀꯧꯔꯤ ꯃꯥꯜꯂꯤ, ꯀꯩ ꯍꯥꯏꯅꯣ ꯑꯝꯇ ꯍꯪꯉꯨ ꯆꯠꯂꯣ꯫ ꯑꯣꯖꯥ ꯑꯩꯕꯨ ꯀꯧꯕꯕꯨ ꯅꯪ ꯊꯥꯅꯤꯜꯄꯒꯤ ꯄꯥꯠ ꯑꯗꯨ ꯈꯪꯂꯒꯗꯤ ꯅꯪ ꯑꯣꯖꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯊꯤꯜꯂꯨ꯫ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯈꯪꯉꯤ꯫ ꯑꯗꯣ ꯑꯣꯖꯥ ꯑꯩ ꯃꯨꯕꯤꯗ ꯑꯝꯇ ꯍꯥꯏꯔꯝꯒꯦꯀꯣ꯫ ꯍꯣꯏ ꯊꯥꯔꯣ ꯆꯪꯂꯛꯇꯨꯅ ꯃꯨꯕꯤ ꯇꯥ ꯊꯥꯅꯤꯜꯒꯤ ꯄꯥꯠꯇ ꯑꯣꯖꯥ ꯆꯠꯂꯨꯒꯦ ꯍꯥꯏ, ꯑꯝꯇ ꯊꯤꯜꯂꯨꯈꯤꯒꯦ, ꯅꯪ ꯆꯥꯛ ꯊꯣꯡꯉꯝꯃꯨꯀꯣ꯫ ꯃꯨꯕꯤ ꯆꯤꯡꯅꯅ ꯀꯩꯒꯤꯅꯤ ꯍꯥꯏꯒꯦ? ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯅꯤꯡꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯣꯖꯥꯅꯕꯨ ꯑꯇꯩ ꯀꯩꯒꯤ ꯑꯣꯏꯔꯝꯗꯣꯏꯅꯣ? ꯑꯗꯣ ꯅꯪ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨꯀꯣ, ꯁꯠ ꯂꯥꯛꯑꯣꯕ, ꯑꯩ ꯏꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯍꯣꯏ ꯁꯪ ꯑꯗꯨꯗ ꯃꯨꯕꯤꯗꯨ ꯊꯅꯝꯗꯨꯅ ꯑꯅꯤ ꯑꯗꯨ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯥꯔꯣ ꯈꯪꯅꯤꯡꯅ ꯑꯣꯖꯥ ꯇꯥ ꯊꯥꯅꯤꯜꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯧ ꯂꯩꯒꯦ? ꯀꯩꯁꯨ ꯂꯩꯇꯦꯗ, ꯅꯣꯏ ꯃꯌꯥꯝ ꯑꯃ ꯁꯥꯃꯨ ꯌꯦꯡꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ, ꯑꯗꯣ ꯃꯥꯁꯨ ꯌꯥꯎ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯠꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯣ ꯑꯗꯣ ꯇꯥ ꯊꯥꯅꯤꯜꯗꯤ ꯁꯥꯃꯨꯗꯤ ꯎꯔꯕꯅꯤ? ꯍꯣꯏꯅꯦ, ꯎꯔꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯒ ꯃꯥ ꯃꯊꯟꯇ ꯂꯩꯍꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ, ꯑꯗꯨꯅ ꯄꯨꯟꯅ ꯆꯠꯁꯦꯅ ꯇꯧꯕꯅꯤ꯫ ꯑꯣꯖꯥ ꯅꯪꯁꯦ ꯌꯥꯝ ꯐꯩꯕꯣ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯊꯥꯔꯣꯅ ꯊꯥꯅꯤꯜ ꯎꯕꯗ ꯇꯣ ꯑꯣꯖꯥ ꯇꯥ ꯊꯥꯅꯤꯜꯗꯤ ꯑꯁꯤꯗ ꯂꯩꯔꯤ꯫ ꯊꯥꯅꯤꯜ ꯄꯥꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯅꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯊꯥꯔꯣ ꯊꯥꯅꯤꯜ ꯇꯥꯅꯅꯕ ꯇꯥ ꯊꯥꯅꯤꯜ ꯑꯣꯖꯥ ꯂꯥꯛꯏꯌꯦ꯫ ꯊꯥꯅꯤꯜ ꯂꯩꯊꯣꯔꯛꯄꯗ ꯑꯅꯤꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯑꯣꯖꯥ ꯊꯥꯅꯤꯜ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯤꯡꯈꯩ ꯊꯥꯅꯤꯜꯗ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯗ, ꯃꯔꯝꯒ ꯌꯥꯝꯅ ꯃꯣꯛꯄꯖꯥꯠꯅꯤ꯫ ꯊꯥꯅꯤꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯁꯨꯝ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯗ ꯑꯣꯖꯥ꯫ ꯊꯥꯔꯣꯅ ꯑꯣꯏꯅ ꯍꯥꯏꯖꯅꯩꯅꯤ ꯑꯣꯖꯥ, ꯇꯥ ꯊꯥꯅꯤꯜꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄꯅꯤ, ꯄꯥꯠꯇꯗ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯆꯤꯡꯈꯩ ꯅꯣꯛꯇꯨꯅ ꯃꯣꯛꯀꯗꯕꯅꯤ꯫ ꯇꯥ ꯊꯥꯅꯤꯜ ꯑꯣꯖꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯟꯅꯅꯦ ꯏꯝꯐꯥꯜꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯃꯅꯥꯛꯇ ꯂꯩꯕ ꯁꯥꯃꯨꯗꯣ ꯌꯦꯡꯍꯟꯒꯅꯤ ꯍꯥꯏ, ꯑꯗꯨꯒꯤ ꯇꯥ ꯊꯥꯅꯤꯜꯕꯨ ꯍꯧꯕ ꯂꯥꯛꯏꯅꯤ꯫ ꯆꯠꯁꯤꯀꯣ ꯇꯥ ꯊꯥꯅꯤꯜ? ꯆꯠꯁꯦ꯫ ꯆꯤꯡꯈꯩ ꯃꯔꯛ ꯊꯠꯇꯨꯅ ꯊꯥꯔꯣ ꯅꯪ ꯍꯜꯂꯝꯃꯨ, ꯃꯨꯕꯤ ꯃꯊꯟꯇ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ, ꯑꯣꯖꯥ ꯊꯨꯅ ꯂꯥꯛꯀꯅꯤ, ꯆꯥꯛꯇꯣ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯨ꯫ ꯍꯣꯏ ꯑꯣꯖꯥ꯫ ꯇꯥ ꯊꯥꯅꯤꯜ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯅꯤꯗꯨ ꯊꯅꯝꯗꯨꯅ ꯊꯥꯔꯣ ꯂꯥꯛꯂꯦ꯫ ꯊꯥꯅꯤꯜ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯁꯨꯝ ꯐꯥꯎꯏ꯫ ꯆꯤꯡꯈꯩꯒꯤ ꯃꯑꯣꯡꯗꯨꯗ ꯆꯤꯡꯈꯩ ꯊꯥꯅꯤꯜꯗ
ꯅꯪꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯅꯤꯡꯗꯨꯅ ꯇꯧꯕꯅꯤ. ꯍꯣꯏ ꯌꯥꯏ ꯑꯣꯖꯥ. ꯑꯣꯖꯥ ꯁꯪꯗ ꯑꯣꯏꯅ ꯐꯝꯁꯤ. ꯊꯥꯅꯤꯜ ꯆꯤꯡꯈꯩꯕꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯐꯝꯍꯜꯂꯤ. ꯆꯤꯡꯈꯩ ꯃꯈꯥ ꯇꯥꯔꯛꯏ. ꯑꯣꯖꯥ ꯉꯔꯥꯡ ꯂꯥꯛꯄꯅꯤ. ꯉꯁꯤ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯉꯁꯤ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ. ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯗꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯣꯖꯥꯁꯦ ꯅꯤꯡꯉꯝꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯒꯗꯕ ꯃꯥꯜꯂꯤ. ꯃꯁꯤ ꯈꯟꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ. ꯑꯣꯖꯥ, ꯑꯣꯖꯥꯅ ꯍꯥꯏꯕꯤꯅꯤꯡꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯕꯤꯌꯨ. ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯇꯧꯖꯒꯦ. ꯆꯤꯡꯈꯩꯗꯨ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯊꯣꯏꯅ ꯂꯨꯔꯨꯕ ꯋꯥ ꯅꯠꯇꯦꯗ. ꯋꯥꯐꯝ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯃꯔꯤꯁꯨ ꯂꯩꯅꯕ ꯋꯥꯐꯝꯅꯤ. ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯦꯞ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯊꯥꯅꯤꯜ ꯆꯤꯡꯈꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯃꯨꯕꯤ ꯃꯥꯒꯤ ꯋꯥꯍꯧꯅꯤ ꯍꯥꯏꯕ ꯈꯪꯉꯤ. ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯣꯖꯥ, ꯑꯩ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯖꯗ꯭ꯔꯤ. ꯑꯣꯖꯥꯅ ꯍꯥꯏꯕꯤꯅꯤꯡꯕꯗꯣ ꯍꯦꯛꯇ ꯁꯦꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨ. ꯑꯩ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯦꯝꯕꯤ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯊꯥꯅꯤꯜ ꯉꯛꯅ ꯀꯔꯤꯒꯤ? ꯀꯗꯥꯏꯗ? ꯂꯦꯝꯕꯤꯕꯨꯗꯤ ꯀꯔꯤꯒꯤ? ꯏꯝꯐꯥꯜꯗ. ꯃꯁꯤꯅ ꯑꯩ ꯑꯃꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ. ꯃꯁꯤ ꯅꯠꯇꯅ ꯅꯪ ꯑꯣꯖꯥꯒꯤ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ. ꯑꯣꯖꯥ, ꯋꯥꯐꯝꯁꯤꯕꯨ ꯊꯥꯅꯤꯜ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ. ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯔꯤꯒꯤ ꯂꯥꯛꯈꯤꯗꯕ? ꯃꯨꯕꯤꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯟꯕ? ꯑꯣꯖꯥ ꯄꯨꯝꯅꯃꯛ ꯈꯪꯏ. ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯒꯅꯤ. ꯑꯩꯅꯁꯨ ꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤ. ꯌꯨꯝꯗ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏ. ꯂꯦꯝꯕꯤ ꯅꯠꯇꯅ ꯑꯣꯖꯥ ꯀꯅꯥꯕꯨ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯂꯤ. ꯑꯣꯖꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯦ ꯑꯀꯥꯏꯕ ꯈꯜꯍꯩꯗꯕ ꯊꯕꯛꯇꯤ ꯑꯣꯏꯔꯤ. ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯝꯃꯝꯕ ꯊꯥꯖꯕ ꯄꯨꯝꯕꯁꯨ ꯃꯥꯡꯂꯒꯅꯤ. ꯊꯥꯅꯤꯜ ꯇꯞꯅ, ꯋꯥꯐꯝꯁꯦ ꯂꯦꯝꯕꯤꯗꯤ ꯌꯥꯔꯕ ꯑꯣꯖꯥ? ꯌꯥꯗꯦ. ꯍꯥꯏꯔꯕꯁꯨ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ. ꯃꯥꯅ ꯑꯩꯕꯨ ꯑꯣꯖꯥ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯈꯜꯂꯤ. ꯑꯩꯅꯁꯨ ꯅꯣꯡꯃꯗ ꯋꯥꯐꯝ ꯑꯁꯤꯒꯤ ꯏꯪꯒꯤꯠ ꯎꯠꯈꯤꯕ ꯂꯩꯇꯦ. ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯎꯠꯂꯗ꯭ꯔꯤ. ꯀꯔꯤꯒꯨꯝꯕ ꯂꯦꯝꯕꯤꯅ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯣꯖꯥ? ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯣꯏꯔꯒꯁꯨ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯐꯝꯗꯤ ꯊꯣꯛꯇꯕꯅꯤ, ꯈꯟꯐꯝꯁꯨ ꯊꯣꯛꯇꯕꯅꯤ. ꯃꯁꯦ ꯑꯣꯖꯥ ꯑꯃꯒꯤ ꯃꯆꯠ ꯅꯠꯇꯦ. ꯑꯩꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯥꯖꯕꯁꯨ ꯃꯥꯡꯍꯟꯒꯗꯧꯔꯤ. ꯑꯗꯨꯕꯨ ꯑꯣꯖꯥ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯂꯤꯕꯅꯤ. ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯔꯝꯗꯅ ꯑꯩꯅ ꯆꯠꯈ꯭ꯔꯤꯕꯁꯨ ꯑꯩ ꯄꯥꯝꯗꯦ. ꯑꯗꯨꯅ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯕꯅꯤ. ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗꯕꯁꯨ ꯌꯥꯏ. ꯑꯣꯖꯥ ꯇꯁꯦꯡꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏꯗꯕꯅꯤ. ꯐꯔꯦ ꯑꯣꯖꯥ. ꯑꯣꯖꯥꯅ ꯑꯗꯨꯝꯅ ꯈꯜꯂꯒꯗꯤ ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ. ꯅꯪ ꯃꯨꯕꯤꯕꯨ ꯅꯤꯡꯊꯤꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯌꯨ. ꯃꯥꯁꯨ ꯑꯩ ꯆꯠꯈ꯭ꯔꯕꯗꯤ ꯋꯥꯈꯜ ꯈꯔꯗꯤ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯆꯤꯡꯈꯩ ꯃꯥꯅ ꯇꯧꯒꯗꯕ, ꯊꯥꯅꯤꯜꯅ ꯇꯧꯒꯗꯕ ꯀꯌꯥ ꯑꯃ ꯋꯥꯔꯤ ꯁꯥꯔꯛꯏ. ꯋꯥꯐꯝ ꯑꯁꯤꯅꯁꯨ ꯆꯤꯡꯈꯩꯒꯤ ꯑꯔꯦꯞꯄ ꯑꯣꯏꯈ꯭ꯔꯕꯅꯤ. ꯁꯣꯝꯗ ꯃꯨꯕꯤ ꯊꯔꯣꯗ, ꯊꯔꯣ, ꯀꯩꯀꯩ ꯋꯥ ꯍꯥꯏꯅꯍꯧꯒꯦ? ꯀꯩꯁꯨ ꯍꯥꯏꯅꯍꯧꯗꯦꯗ. ꯁꯥꯃꯨ ꯌꯦꯡꯕ ꯆꯠꯄꯒꯤ ꯋꯥꯅꯤ. ꯑꯗꯨ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯒꯗꯧꯔꯤ. ꯑꯗꯨ ꯊꯔꯣ, ꯑꯩ ꯉꯁꯤꯗꯤ ꯑꯣꯖꯥꯗ ꯑꯩꯅ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯁꯨꯝ ꯑꯣꯝꯗꯨꯅ ꯆꯥꯛꯇꯨꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯤ. ꯃꯥꯅ ꯌꯥꯕꯤꯔꯛꯄ ꯌꯥꯕꯤꯔꯛꯇꯕ ꯑꯗꯨꯅ ꯑꯃ ꯑꯣꯏꯈ꯭ꯔꯒ. ꯏꯕꯦꯝꯃ, ꯑꯝꯇ ꯉꯥꯏꯈꯣ. ꯁꯥꯃꯨ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯉꯨꯈꯤꯁꯤ. ꯍꯥꯏꯔꯨꯔꯒ ꯌꯥꯗ꯭ꯔꯗꯨꯅ ꯁꯥꯃꯨ ꯌꯦꯡꯕ ꯑꯝꯇ ꯄꯨꯕꯤꯗ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯀꯣꯟꯅ ꯑꯩꯈꯣꯏ ꯍꯜꯂꯛꯑꯒ ꯍꯥꯏꯔꯣ. ꯑꯅꯤꯗꯨ ꯑꯣꯛꯇꯁꯤꯡꯗ ꯀꯌꯥ ꯑꯃ ꯀꯝꯗꯧꯕ ꯍꯥꯏꯅ ꯈꯟꯅꯖꯔꯛꯏ. ꯃꯨꯕꯤꯁꯨ ꯊꯔꯣꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯖꯩ, ꯂꯣꯏꯅ ꯏꯟꯖꯩ. ꯍꯦꯃꯥ ꯆꯥꯛ ꯑꯗꯨ ꯊꯣꯡꯅ ꯊꯣꯡꯅ ꯏꯁꯧꯁꯨ ꯂꯦꯞꯇ꯭ꯔꯤ. ꯏꯕꯣꯍꯜ ꯍꯦꯃꯥꯗ, ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯑꯣ, ꯂꯣꯏꯒꯗꯧꯔꯦ ꯂꯣꯏꯒꯗꯧꯔꯦ. ꯍꯥꯕꯤꯅꯕ ꯇꯧꯕꯤꯔꯣ. ꯏꯕꯣꯍꯜ ꯍꯦꯃꯥꯒꯤ ꯏꯁꯧꯒꯤ ꯏꯅꯤꯟ ꯌꯥꯎꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯗ, ꯀꯔꯤꯅꯣꯅꯦ ꯍꯦꯃꯥ, ꯑꯗꯨꯛ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯕꯣ? ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯕꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯡꯕꯁꯦ ꯂꯈꯃꯤ ꯆꯪꯗꯦ ꯍꯥꯏꯅꯕꯅꯤ. ꯍꯣ, ꯂꯈꯃꯤꯗꯨ ꯁꯥꯎꯗꯅ ꯑꯝꯇ ꯆꯪꯉꯛꯇ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ. ꯄꯦꯜꯂꯦ, ꯑꯣꯛꯑꯦ, ꯈꯥꯔꯦ. ꯅꯠꯇꯦ, ꯅꯪꯅ ꯅꯆꯥꯅꯨꯄꯥ ꯆꯠꯈ꯭ꯔꯒ ꯏꯁꯧ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯠꯇ꯭ꯔꯤꯉꯩꯗꯨꯗ ꯆꯠꯈꯤꯅꯨ, ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕ ꯀꯩꯗꯧꯒꯦ? ꯏꯕꯣꯍꯜ ꯈꯪꯏ ꯍꯦꯃꯥꯅ ꯂꯥꯡꯂꯤꯕ ꯏꯁꯧ ꯑꯗꯨꯒꯤ ꯃꯔꯝ ꯆꯤꯡꯈꯩ ꯃꯍꯥꯛ ꯆꯠꯈꯤꯕꯒꯤꯅꯤ ꯍꯥꯏꯕ. ꯍꯦꯃꯥ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏ ꯃꯄꯥꯅ ꯌꯥꯔꯕꯅꯤꯅ ꯆꯠꯈ꯭ꯔꯦꯅꯦꯁꯦ. ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯀꯅꯥꯅ ꯇꯥꯔꯅꯤ? ꯅꯠꯇꯦ, ꯅꯆꯥꯅꯨꯄꯥꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯧꯔꯨꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯊꯨꯅ ꯍꯜꯂꯛꯀꯦ ꯍꯥꯏꯕꯗꯨꯗ
ꯆꯠꯈꯤꯕꯅꯤ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯤꯡꯉꯨ ꯍꯥꯏꯕꯒꯦ ꯍꯣ ꯍꯧꯖꯤꯛꯇꯤ ꯊꯤꯡꯍꯧꯗ꯭ꯔꯕꯅꯤꯅ ꯆꯠꯈ꯭ꯔꯦ ꯍꯜꯂꯛꯇ꯭ꯔꯦ ꯐꯔꯤꯅꯤꯁꯦ ꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯨ ꯁꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯍꯜꯂꯛꯇ꯭ꯔꯦ ꯐꯔꯦ ꯁꯤꯅ ꯌꯥꯝ ꯐꯔꯦ ꯃꯈꯣꯏ ꯃꯄꯥꯅ ꯇꯧꯕ ꯊꯕꯛꯁꯤꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯏꯍꯦ ꯃꯄꯣꯠ ꯃꯆꯩ ꯂꯩꯍꯧꯔꯤ ꯑꯗꯨ ꯂꯧꯔꯨꯒꯦ ꯑꯗꯨꯒ ꯊꯨꯅ ꯍꯜꯂꯛꯀꯦ ꯍꯥꯏꯔꯤ ꯉꯔꯥꯡꯗ ꯆꯠꯈꯤꯕꯅꯤ ꯃꯔꯥꯏꯅ ꯍꯟꯖꯔꯛꯆꯅꯤ ꯀꯩꯗꯧꯒꯦ ꯍꯦꯃꯥ ꯃꯥꯗꯤ ꯃꯆꯥꯅ ꯆꯠꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯠꯈꯤꯗꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯗꯨꯅ ꯅꯝꯗꯨꯅ ꯆꯠꯈꯤꯕꯅꯤ ꯏꯕꯣꯍꯜꯁꯨ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯈꯤꯕꯅꯤ ꯆꯤꯡꯈꯩ ꯊꯥꯅꯤꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯏ ꯊꯔꯣ ꯑꯃꯗꯤ ꯃꯨꯕꯤꯁꯨ ꯆꯥꯛ ꯂꯣꯏꯗꯨꯅ ꯆꯤꯡꯈꯩꯗ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯆꯥꯛ ꯂꯣꯏꯔꯝꯃꯕꯅꯤ ꯍꯣꯏ ꯅꯣꯏꯗꯤ ꯆꯥꯔꯕꯣ ꯃꯨꯕꯤ ꯏꯀꯥꯏꯅ ꯆꯥꯗ꯭ꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯐꯔꯦ ꯊꯔꯣꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯑꯗꯨꯒꯅꯦ ꯊꯔꯣ ꯅꯣꯏꯅ ꯆꯠꯈꯤꯕꯗ ꯂꯦꯝꯕꯤꯗꯣ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯨ ꯃꯨꯕꯤ ꯊꯔꯣꯗ ꯌꯦꯡꯂꯛꯏ ꯆꯤꯡꯈꯩ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯊ꯭ꯔ ꯈꯪꯉꯤ ꯆꯤꯡꯈꯩ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯆꯣ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯨꯀꯣ ꯑꯅꯤꯗꯨ ꯆꯠꯈꯤ ꯆꯤꯡꯈꯩ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯍꯥꯞꯄ ꯌꯥꯕ ꯄꯨꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯜꯂꯤ ꯃꯨꯕꯤ ꯊꯔꯣꯗ ꯊꯔꯣ ꯑꯣꯖꯥꯅ ꯂꯦꯝꯕꯤ ꯀꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯣꯖꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ ꯀꯩꯅꯣꯅꯦ ꯅꯪꯁꯨ ꯁꯨꯝ ꯀꯧꯕ ꯑꯣꯏꯔꯝꯒꯅꯤ ꯂꯦꯝꯕꯤꯒꯤ ꯃꯕꯨꯡ 3 ꯂꯩ ꯍꯥꯏꯕꯁꯦ ꯑꯣꯖꯥꯁꯨ ꯈꯪꯉꯤ ꯀꯩꯝ ꯇꯧꯕ ꯉꯝꯃꯣꯏ ꯂꯦꯝꯕꯤꯒꯤ ꯃꯆꯤꯡꯗꯨꯒ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯡꯉꯨꯁꯤꯔꯥ ꯏꯕꯦꯝꯃ ꯌꯥꯔꯦ ꯊꯕꯛꯅ ꯈꯨ ꯌꯧꯈꯩ ꯂꯩꯔꯝꯃꯅꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯖꯅꯤꯡꯃꯟꯕꯗꯨꯗꯅꯦ ꯀꯩꯝꯇ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤ ꯑꯅꯤꯗꯣ ꯉꯥꯡꯗꯨꯅ ꯂꯦꯝꯕꯤ ꯍꯣꯏꯗ ꯆꯪꯂꯛꯏ ꯂꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯦꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯅꯤꯗꯨ ꯎꯕꯗ ꯊꯔꯣ ꯃꯨꯕꯤ ꯀꯩ ꯂꯩꯔꯒꯦ ꯅꯣꯏꯅꯤꯅ ꯁꯤꯗ ꯂꯦꯞꯄ ꯂꯩꯁꯤꯅ ꯃꯨꯕꯤꯗꯤ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯊꯔꯣꯅ ꯑꯣꯏꯅ ꯂꯦꯝꯕꯤ ꯑꯣꯖꯥꯅ ꯅꯪꯕꯨ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯍꯧꯕꯅꯤ ꯀꯔꯤ ꯑꯣꯖꯥꯅꯕ ꯑꯣꯖꯥꯅ ꯑꯩꯗꯤ ꯀꯩꯒꯤ ꯃꯨꯕꯤ ꯁꯥꯎꯔꯛꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯆꯠꯂꯒꯅꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯍꯪꯉꯨꯔꯣ ꯂꯦꯝꯕꯤꯁꯨ ꯃꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯥ ꯇꯥꯗꯦ ꯍꯣꯏ ꯑꯩ ꯆꯠꯂꯨꯔꯒꯦ ꯃꯨꯕꯤ ꯊꯔꯣꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ ꯂꯦꯝꯕꯤꯅ ꯃꯨꯕꯤꯗ ꯃꯇꯥ ꯑꯃꯅꯤꯅꯦ ꯁꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯤ ꯃꯥ ꯑꯩꯉꯣꯟꯗ ꯃꯁꯝ ꯑꯁꯦ ꯑꯩꯅ ꯐꯣꯏꯗꯠꯄꯤꯗꯣꯏꯅꯤ ꯌꯦꯡꯉꯨ ꯂꯦꯝꯕꯤ ꯃꯈꯨꯠꯇꯣ ꯕꯥꯇꯤꯟꯗ ꯆꯨꯞ ꯂꯨꯞꯇꯨꯅ ꯐꯅꯦꯛ ꯐꯤꯕꯥꯜ ꯑꯗꯨꯅ ꯅꯥꯟꯁꯤꯟꯗꯨꯅ ꯂꯥꯛꯏ ꯆꯤꯡꯈꯩ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯂꯦꯝꯕꯤ ꯊꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯣꯖꯥ ꯅꯪ ꯂꯥꯛꯑꯕ ꯍꯣꯏ ꯑꯣꯖꯥ ꯑꯩꯕꯨ ꯀꯧꯋꯦ ꯍꯥꯏꯁꯤꯕꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯀꯧꯋꯦ ꯑꯣꯖꯥ ꯊꯣꯛꯂꯛꯀꯦ ꯆꯤꯡꯈꯩ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯦꯝꯕꯤꯅ ꯃꯆꯨ ꯊꯣꯛꯇ꯭ꯔꯕ ꯐꯅꯦꯛ ꯑꯗꯨ ꯀꯧꯅ ꯁꯦꯠꯇꯨꯅ ꯐꯅꯦꯛ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯇꯩꯁꯤꯟꯕꯒꯤ ꯃꯆꯤ ꯆꯣꯠꯂꯤꯕ ꯍꯛꯆꯥꯡ ꯃꯆꯨꯒꯤ ꯍꯋꯥ ꯁꯦꯟꯗꯜ ꯑꯃꯒ ꯏꯉꯥꯎ ꯉꯥꯎꯕ ꯃꯈꯩ ꯂꯦꯞꯂꯤꯕ ꯑꯗꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯈꯠꯂꯛꯏ ꯆꯤꯡꯈꯩ ꯃꯊꯟꯇ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯐꯤꯕꯝ ꯑꯁꯤꯅ ꯑꯩꯕꯨ ꯍꯣꯔꯦꯟ ꯏꯃꯥꯅ ꯆꯪꯍꯜꯂꯛꯇꯗꯅ ꯂꯦꯝꯕꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯑꯣꯖꯥ ꯀꯩ ꯈꯜꯂꯤꯅꯣ ꯑꯩꯕꯣ ꯀꯩꯁꯨ ꯈꯟꯗꯦ ꯑꯣꯖꯥꯅ ꯑꯩꯕꯨ ꯀꯧꯋꯦ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯊꯥꯆꯧꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯝꯐꯥꯜꯗ ꯆꯠꯂꯨꯒꯦꯅ ꯑꯩꯗꯤ ꯀꯩꯒꯤ ꯏꯝꯐꯥꯜ ꯆꯠꯇꯣꯏꯕ ꯁꯥꯃꯨ ꯌꯦꯡꯕ ꯑꯗꯨꯗꯤ ꯊꯔꯣ ꯈꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯅꯤ ꯍꯥꯏꯗꯨꯗꯤ ꯃꯣꯏꯁꯨ ꯂꯥꯛꯇꯣꯏꯅꯤ ꯃꯣꯏꯅ ꯇꯥꯆꯧ ꯈꯣꯏꯒ ꯇꯥꯆꯧꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯍꯌꯦꯡ ꯂꯥꯛꯆꯔꯁꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯆꯠꯂꯁꯤ ꯑꯁꯦꯡꯕꯩꯔꯣ ꯑꯣꯖꯥ ꯑꯩꯈꯣই ꯑꯅꯤꯅ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝꯗꯣ ꯈꯔ ꯁꯤꯜꯂꯨꯔꯁꯤ ꯍꯧꯖꯤꯛꯂꯣ ꯃꯥꯅꯦ ꯍꯧꯖꯤꯛꯅꯤ ꯑꯗꯨꯗꯤ ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯉꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯆꯦꯟꯒꯦ ꯇꯧꯏ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯐꯥꯗꯨꯅ ꯉꯥꯏꯈꯣ ꯀꯩꯅꯣ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯁꯤ ꯍꯣꯔꯦꯟ ꯑꯥꯗꯒꯤ ꯐꯖꯕ ꯂꯩꯔꯁꯤ ꯑꯩꯒꯤꯁꯨ ꯂꯩꯌꯦ ꯇꯌꯥꯏꯅ ꯌꯥꯎꯁꯪꯗ ꯂꯩꯕꯤꯕ ꯍꯣꯏꯅꯦ ꯑꯗꯨꯅ ꯍꯜꯂꯛꯑꯒ ꯁꯦꯠꯅꯅꯕ ꯊꯝꯖꯜꯂꯨ ꯑꯣꯖꯥꯅꯁꯨ ꯂꯩꯕꯤꯒꯦꯕ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯐꯤ ꯍꯣꯡꯗ꯭ꯔꯁꯨ ꯄꯥꯕꯗ ꯃꯅꯝ ꯅꯝꯍꯜꯂꯛꯈꯤꯒꯦ ꯑꯩꯒꯤ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡꯒꯤꯅꯦ ꯄꯥꯕꯗ ꯃꯅꯝ ꯑꯗꯨꯝ ꯅꯝꯍꯜꯂꯦꯕ ꯌꯥꯔꯦ ꯀꯗꯥꯏ ꯑꯩꯅ ꯑꯣꯏꯅ ꯅꯝꯕꯤꯔꯒꯦ ꯅꯪꯅ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯩꯔꯗꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯑꯩꯅꯅꯦ ꯅꯣꯏ ꯇꯥꯆꯧꯗꯣ ꯂꯣꯏ ꯍꯥꯏꯈ꯭ꯔꯕꯅꯤ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯅꯪꯗꯤ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯥꯟꯊꯕꯤꯗꯨꯅ ꯃꯅꯝ ꯅꯝꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯆꯤꯛꯄꯤꯔꯛꯏ ꯂꯦꯝꯕꯤ ꯃꯥꯗꯤ ꯀꯩꯁꯨ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯆꯝꯖꯕ ꯃꯇꯧ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ
ꯑꯅꯤꯗꯨ ꯊꯣꯔꯛꯂꯦ꯫ ꯂꯝꯈꯥꯏ ꯌꯧꯔꯝꯗꯥꯏꯗ ꯃꯨꯕꯤꯒꯤ ꯃꯄꯥ ꯊꯦꯡꯅꯔꯦ꯫ ꯃꯨꯕꯤꯒꯤ ꯃꯄꯥꯅ, "ꯑꯣꯖꯥ, ꯀꯗꯥꯏꯗ ꯂꯦꯡꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯈꯨꯔꯥ, ꯌꯨꯝ ꯐꯥꯎꯕꯗ ꯆꯠꯆꯔꯨꯈꯤꯒꯦ, ꯊꯨꯅ ꯂꯥꯛꯀꯅꯤ." "ꯑꯣ, ꯂꯦꯝꯕꯤꯁꯨ ꯌꯥꯎꯔꯤꯗꯅ, ꯂꯦꯝꯕꯤꯁꯨ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ?" ꯂꯦꯝꯕꯤ ꯈꯨꯝꯒꯦ ꯍꯥꯏꯅ ꯃꯆꯤꯟ ꯑꯗꯨ ꯀꯥꯡꯕꯒ ꯆꯤꯡꯈꯩꯅ ꯇꯥꯞ ꯑꯣꯛꯇꯨꯅ, "ꯄꯨꯔꯣꯏ, ꯑꯩꯒꯤ ꯄꯣꯠꯁꯦ ꯌꯥꯝꯃꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯊꯤꯟꯗꯣꯛꯍꯟꯕꯅꯤ." "ꯍꯣꯏ ꯍꯣꯏ, ꯑꯣꯖꯥ ꯑꯃꯨꯛ ꯊꯨꯅ ꯂꯥꯛꯄꯤꯔꯛꯑꯣ." "ꯍꯣꯏ ꯈꯨꯔꯥ." ꯑꯅꯤꯗꯨ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯂꯦꯝꯕꯤꯅ, "ꯑꯣꯖꯥ, ꯑꯩ ꯄꯨꯔꯣꯏꯗ꯭ꯔꯣ?" "ꯄꯨꯅꯤ." "ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩ ꯆꯠꯂꯣꯏ ꯍꯥꯏꯔꯤꯕ?" "ꯃꯥꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯛꯀꯅꯤꯅ." "ꯑꯦ, ꯑꯣꯖꯥꯁꯦ ꯌꯥꯝ ꯁꯤꯡꯉꯤꯅ." ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯏ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯅꯤꯗꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯂꯦꯝꯕꯤ ꯒꯥꯔꯤꯗꯨ ꯇꯣꯡꯅ ꯇꯣꯡꯅ ꯎꯏꯕ ꯍꯧꯔꯛꯏ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯗ, "ꯂꯦꯝꯕꯤ, ꯇꯨꯝꯅꯤꯡꯉꯕꯣ?" ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯇꯨꯝꯅꯤꯡꯗꯦ ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤ ꯒꯥꯔꯤꯗꯨꯗꯒꯤ ꯂꯤꯊꯣꯛꯇꯨꯅ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯌꯦꯡ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯆꯤꯡꯈꯩꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯊꯔꯛꯏ꯫ ꯆꯤꯡꯈꯩ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯂꯦꯝꯕꯤꯕꯨ ꯇꯨꯝꯕ ꯀꯥꯏꯈꯤꯅꯤ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯅꯥꯎꯁꯨꯝꯂꯤ꯫ ꯂꯝꯕꯤꯒꯤ ꯑꯀꯨꯠ ꯑꯇꯣꯡꯅ ꯄꯨꯜꯂꯤꯕ ꯁꯝꯕꯨꯜ ꯑꯗꯨ ꯅꯤꯡꯈꯥꯏꯗꯨꯅ ꯉꯧꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯆꯣꯏꯅ ꯇꯥꯔꯤ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯕꯨ ꯊꯃꯣꯏ ꯌꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯁꯨꯛꯅ ꯆꯤꯛꯂꯕ ꯀꯅꯥ ꯂꯩꯇꯕ ꯃꯇꯝ ꯑꯣꯏꯔꯕꯗꯤ ꯍꯥꯏꯊꯗꯨꯅ ꯇꯥꯔꯤꯕ ꯃꯁꯝ ꯑꯗꯨ ꯍꯨꯒꯠꯇꯨꯅ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯇꯥꯟꯖꯥ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯏꯝꯐꯥꯜ ꯀꯩꯊꯦꯜ ꯌꯧꯕꯗꯗꯤ ꯐꯅ ꯊꯦꯡꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯗ, "ꯂꯦꯝꯕꯤ, ꯂꯦꯝꯕꯤ, ꯍꯧꯒꯠꯂꯣ, ꯌꯧꯔꯦ." ꯂꯦꯝꯕꯤ ꯃꯃꯤꯠꯇꯨ ꯅꯣꯏ ꯅꯣꯏꯗꯨꯅ, "ꯌꯧꯔꯕꯣ ꯑꯣꯖꯥ?" "ꯌꯧꯔꯦ ꯀꯨꯝꯕꯁꯤ." ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯏꯝꯐꯥꯜ ꯃꯌꯣꯟ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯂꯣꯏꯗꯨꯅ ꯍꯟꯅꯕ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯩ꯫ ꯂꯦꯝꯕꯤ ꯃꯌꯥꯝꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯃꯥꯒꯤ ꯃꯥꯒꯤ ꯌꯧꯍꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯡꯖꯨꯝꯒ ꯏꯟꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ꯫ ꯂꯦꯝꯕꯤ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯆꯤꯡꯈꯩꯒꯤ ꯃꯄꯥꯝꯕꯣꯝ ꯑꯗꯨꯗ ꯇꯥꯞ ꯀꯣꯟꯁꯤꯟꯗꯨꯅ ꯃꯊꯥꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯗ ꯈꯔ ꯅꯣꯟꯊꯗꯨꯅ, "ꯀꯤꯕ꯭ꯔꯣ?" ꯆꯤꯡꯈꯩ ꯃꯊꯟꯇ ꯅꯣꯛꯏ꯫ ꯂꯦꯝꯕꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯕꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯂꯦꯝꯕꯤ ꯈꯨꯅꯤꯡ ꯑꯗꯨ ꯈꯔ ꯀꯥꯡꯂꯞꯅ ꯇꯞꯅ, "ꯑꯣꯖꯥ, ꯁꯥꯃꯨꯗꯤ?" ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯆꯤꯡꯈꯩ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯈꯥꯡꯖꯤꯜꯂꯗꯨꯅ, "ꯇꯨ, ꯑꯥꯗ ꯂꯩꯔꯦ." ꯂꯦꯝꯕꯤ ꯍꯔꯥꯎꯅ, "ꯑꯌꯥ, ꯆꯥꯎꯋꯦ ꯁꯤꯗꯤ! ꯑꯣꯖꯥ, ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯏ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ, "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯍꯧꯖꯤꯛꯇꯤꯅꯦ ꯁꯥꯃꯨ ꯊꯣꯛꯄ ꯃꯇꯝ ꯌꯧꯔꯦ. ꯍꯌꯦꯡ ꯊꯥꯔꯣꯈꯣꯏꯒ ꯄꯨꯟꯅ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯤ. ꯍꯧꯖꯤꯛꯇꯤ ꯃꯤꯁꯨ ꯌꯥꯝꯅ ꯆꯤꯜꯂꯤ. ꯌꯨꯝꯗ ꯑꯣꯏꯅ ꯆꯪꯉꯁꯤ." ꯆꯤꯡꯈꯩ ꯂꯦꯝꯕꯤꯕꯨ ꯊꯦꯝꯗꯨꯅ ꯁꯔꯠꯀꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯆꯤꯡꯈꯩ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ, "ꯁꯔꯠ! ꯁꯔꯠ!" ꯁꯔꯠ ꯃꯃꯥ ꯃꯆꯥ ꯊꯣꯔꯛꯏ꯫ ꯁꯔꯠ ꯃꯥꯗꯤ ꯂꯦꯝꯕꯤꯕꯨ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯏ꯫ ꯁꯔꯠ ꯂꯦꯝꯕꯤꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯂꯣꯏꯔꯦ꯫ ꯁꯔꯠꯅ, "ꯅꯈꯣꯏ ꯂꯥꯛꯑꯕꯣ? ꯏꯃꯨꯡꯗ ꯆꯪꯉꯁꯤ." ꯕꯤꯃꯣꯂꯥ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯥꯎ ꯉꯥꯎꯏ꯫ ꯏꯃꯨꯡ ꯌꯧꯔꯕ ꯐꯥꯎꯕꯗ ꯂꯦꯝꯕꯤ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯇꯦ꯫ ꯃꯆꯥꯒꯤ ꯏꯪꯒꯤꯠꯇ ꯕꯤꯃꯣꯂꯥ ꯂꯦꯝꯕꯤꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, "ꯕꯦꯝꯃ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯒ ꯐꯤ ꯍꯥꯟꯅ ꯍꯣꯡꯉꯨꯁꯤ, ꯑꯗꯨꯒꯅꯦ ꯆꯥ ꯊꯛꯁꯤ, ꯏꯆꯥ ꯋꯥꯔꯝꯃꯅꯤ." ꯂꯦꯝꯕꯤ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ, "ꯑꯣꯖꯥ, ꯅꯪꯁꯨ ꯂꯥꯛꯑꯣ." ꯆꯤꯡꯈꯩ ꯏꯀꯥꯏꯅ, "ꯆꯪꯉꯣ ꯆꯪꯉꯣ, ꯏꯃꯥꯅꯤ, ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯑꯣꯖꯥ ꯁꯤꯗ ꯐꯝꯃꯝꯒꯦ." ꯂꯦꯝꯕꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯁꯔꯠ ꯅꯣꯛꯇꯨꯅ, "ꯀꯨꯝꯍꯩꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤꯅꯦ." "ꯑꯗꯨꯅꯤ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯇꯧꯗꯨꯒ ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ, ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤ." "ꯑꯗꯣ ꯌꯨꯝꯒꯤ ꯃꯤꯗꯤ ꯀꯝꯗꯧꯕ?" "ꯑꯉꯥꯡ ꯑꯃꯗꯤ ꯁꯤꯟꯅꯔꯝꯕꯅꯤ, ꯊꯣꯛꯂꯛꯄꯗꯁꯨ ꯈꯨꯔꯥ ꯑꯃ ꯎꯍꯧꯕꯅꯤ." "ꯅꯪꯁꯨ ꯄꯔꯥꯗꯤ ꯊꯨꯅ ꯐꯥꯏꯅꯦ ꯍꯥ?" "ꯇꯥꯛꯈꯤꯕꯗ ꯉꯥꯏꯔꯤ, ꯄꯔꯥ ꯐꯥꯕꯅ ꯍꯥꯜꯂꯦꯕ." ꯂꯦꯝꯕꯤ ꯀꯣꯝꯂꯥ ꯃꯆꯨꯗ ꯆꯟꯗꯟ ꯃꯆꯨꯅ ꯃꯄꯥꯜ ꯀꯣꯠꯄ ꯏꯟꯅꯐꯤ ꯑꯃꯗꯤ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯃꯁꯝ ꯃꯅꯥꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯗꯨꯅ ꯕꯤꯃꯣꯂꯥꯅ ꯄꯨꯊꯣꯔꯛꯏ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯧꯅꯁꯥ ꯐꯅꯦꯛ ꯐꯤꯅ ꯇꯥꯡꯖꯕ ꯃꯄꯨꯡ ꯃꯔꯩ ꯑꯗꯨꯃꯛ ꯐꯥꯈꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯤ꯫ ꯆꯤꯡꯈꯩ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯝꯕꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯕꯤꯃꯣꯂꯥ ꯅꯣꯛꯇꯨꯅ, "ꯐꯝꯃꯨ ꯐꯝꯃꯨ." ꯆꯤꯡꯈꯩ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯏꯀꯥꯏꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯐꯝꯈꯤ꯫ ꯕꯤꯃꯣꯂꯥ ꯂꯦꯝꯕꯤꯒꯤ ꯐꯤꯗꯨ ꯁꯦꯝꯕꯤꯗꯨꯅ, "ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯑꯩꯈꯣꯏ ꯆꯤꯡꯈꯩꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯊꯤꯈ꯭ꯔꯦ. ꯁꯦ ꯁꯤꯗ ꯐꯝꯃꯨ, ꯏꯃꯥꯅꯦ ꯆꯥ ꯂꯣꯜꯂꯨꯒꯦ, ꯏꯆꯥꯁꯤꯡ ꯋꯥꯔꯝꯃꯅꯤ." ꯂꯦꯝꯕꯤꯕꯨ ꯊꯅꯝꯗꯨꯅ ꯆꯪꯈꯤ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯣꯖꯥ, ꯇꯨ,
Imana ai ingni fi se ilhaliba phajabra adugane samsu punbiriba sarat lembigi mata waduda mamai de leithokto noi jingkhai nok fet tawna phajai ado oza hojikido ozagi imaro nahan adala ambaduga manadi sina karamba imano sisu imani adugane sina sida phamliba sigi ima aigi imana yumda lembi ngakna mamit adu lauthoktu Kariya, kakasigi ima haiba. Anido haunaruba naidana khonjel thokna noi, lembi makha tarai. Yumda chattana sidalai se kaigino aza, yumda wina chatlase. Chatladabane, cha thakisiko aduga chatlase. Sarat chingkhaida. Kamdoni, ima khoidi noila ai haiba pawsu taramkire. Hairubane di phai. Ima thoraga nanga hak chatluru. Ima gi wa ama taraga yumda changasu changase. Bimola cha puduna thoglai se cha thaksi se lembi cha asabadu mayam thaknai sadana ta paiduna chingi ayo Bimola pakhatna poini sabani tapna thau ani du yengna tumin noknai sarat pau piba chatki ani du ka aduda makoi ani khakta ngai hori lembi chingkhai gi manakta changsinduna oza yumda oina chalaseba ayam su tumningi Chaladabani. Hojiki nupado adula kaga dum chaladabani. Sarat hema amadi ibo hagaloina duna lai. Lembina hana hema ubada. Ima, aila ini. Ozana samu yenghangani haiduna pura ini. Mataududa mayamdo wawalauna noi. Mangi noktuna. Ibo hal kumhai di phana phajana nungairen narai bakphai. Ibo hal noktuna. Cinema ticket kaklaga karigi yengjaruni. Imau lei sidi phai itaw laibak phai icha chingkhai nupi khan ba hai aina yai ko aina yai ibohal noktuna ado itaw hayeng di lamga lapaga nganna chatabadi yaroi ko khara nganna lingbirak patari ni ko karigi laktani ahinga tumoroi dabani mataw ani gi chanaba mataw aduda mayam adu sinokchai lembi mayam adugi mataw adu chingnaba sumsum poklai Mayamadu wari watai saduna ngahak leiramlaga lembibu puduna mayumda lagle lembi thongal adu hek changdakpaga thongal gi yet oida thaliba anganba mai amadi sumang aduda hauriba leitem manaraba nabi sing amadi mangdana phajaraba wanglaba yum akoibaduda thariba heipal leipal mayamadu ubada lembi harauna oza sibu oza hogi yumla hemana oina mani nang oza gi yumni As, sidi yam chawi hai. Aikoy asomdadi ne, sigumba yumse, amata leiti. Lembi, mangak ado thangka ne yengi, hema lembi bu pusinduna changlai. Hema na machada, chingkhai, lembi bu pusin bikro. Ima ne, chaklu silaga kaura agi. Chingkhai lembi bu pusinduna changlai. Chingkhai thong het kansin baga thong ado lon silai. Lembi ngakna. Kaigino oza, thong lon silido. Chingkhai nuk ning badu khangduna. Samula kani. Numidang samu ngawbani lembi tumin laiki ngahak amuk leiraga oza ayam tumningi si oza gi phamungla ai tumba yabra ai tumgeba ayam wareba hoi sida tum oza na phasu supira ke ko lembi ngai hak aduda lamsang lakpagi wabane kaya nungai na tumki chingkhai lembi gi ingna chamna kedana mibu sumliba maithong adu ngasidi mamit kuptaba makhai yengjarai kaya de nung si lembi Chingkhai thamoy adu marang haurai. Aduk nungsibi mana manaktu ningaidana tumduna leiba adudani. Chingkhai lembi gi haithaduna tariba masamadu tapna hugat biduna lembi bu chagadaba makhai yengduna lei. Lembi madi tawriba langiba mayamdu karimata khangba natte. Somdana kamdauri mapung ahum amadi mapa ibungu kulle kai satuna lembi bu theiri. Phana thingjalaklaba phawada lembi thiba phangdre. Achauba yaimada. Yaima chal mubi khoi tharo khoido amukta hanguchu. Yaima khonglei thuna lai mubigi mapana yaimada lembi dinga sai oja chingkhai ga lamkhai de thingnaramida aibo mubina su aikhoida ojana lembi bu kawro haiduna aikhoi su hairambani yaima panthadana chingkhai gi sangtamna lai lambi da thanil thingnare thanil le yaimada tayai lembi thirira hoine nangbu ma ulakro tayai thiruranu lembi do ozaga chakrabani thanil
ꯌꯥꯏꯃꯗ ꯑꯁꯦꯡꯕ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯃ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ꯫ ꯌꯥꯏꯃ ꯁꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯀꯨꯜꯂꯅ ꯌꯥꯏꯃꯗ, ꯌꯥꯏꯃ, ꯅꯆꯟꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ? ꯄꯥꯖꯦ, ꯂꯦꯝꯕꯤꯒ ꯑꯣꯖꯥ ꯆꯤꯡꯈꯩꯒ ꯆꯠꯈ꯭ꯔꯦ꯫ ꯑꯆꯧꯕ ꯉꯛꯅ, ꯀꯔꯤꯅꯣꯅꯦ ꯌꯥꯏꯃ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯦꯡꯕꯅꯦ ꯇꯥꯆꯧ꯫ ꯑꯇꯣꯝꯕ ꯁꯥꯎꯅ, ꯍꯨꯔꯥꯟꯕ, ꯑꯩꯈꯣꯏꯕꯨ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯅꯝꯊꯥꯛꯇꯧ, ꯏꯝꯐꯥꯜ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟ, ꯅꯣꯡꯁꯤꯗ ꯉꯥꯟꯈꯤꯁꯅꯨ, ꯃꯉꯛꯇꯣ ꯂꯩꯊꯦꯛꯈꯤ, ꯃꯤ ꯎꯁꯤꯠꯇꯕ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ꯫ ꯌꯥꯏꯃꯅ ꯑꯃꯨꯛ, ꯃꯁꯤ ꯄꯨꯝꯕꯁꯦ ꯇꯥꯆꯧꯒ ꯄꯥꯖꯤꯒꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ, ꯃꯤ ꯍꯥꯏꯕꯁꯦ ꯂꯨꯅ ꯆꯥꯅ ꯀꯥ ꯍꯦꯟꯅ ꯇꯧꯕꯁꯨ ꯎꯁꯤꯠꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯆꯧꯕ ꯇꯞꯅ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯏꯪꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯟꯅꯈꯤꯁꯤ, ꯊꯕꯛ ꯑꯁꯦ ꯁꯅꯥꯅꯁꯨ ꯌꯥꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯇꯣꯝꯕ ꯁꯥꯎꯅ, ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ, ꯍꯧꯖꯤꯛꯄꯨ ꯅꯨꯃꯤꯠ ꯌꯧꯔꯀꯥꯟꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯈꯟꯅꯒꯗꯧꯔꯤꯒꯦ? ꯍꯌꯦꯡꯗꯤ ꯂꯦꯝꯕꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯔꯅꯤ꯫ ꯌꯥꯏꯃꯅ ꯑꯃꯨꯛ, ꯅꯣꯡꯁꯤꯗ ꯉꯥꯟꯈꯤꯁꯅꯨꯅꯦ, ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯣ ꯊꯨꯗꯦꯛꯀꯦ, ꯃꯥꯅ ꯁꯦꯜ ꯄꯥꯏ, ꯂꯥꯏꯔꯤꯛ ꯍꯩ ꯍꯥꯏꯗꯨꯅ ꯀꯩꯗꯧꯒꯅꯤ? ꯏꯆꯜꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯤ ꯅꯨꯃꯤꯠ ꯊꯥꯅꯤ, ꯑꯁꯨꯛ ꯎꯁꯤꯠꯇꯕ, ꯃꯥ ꯑꯩꯈꯣꯏꯅꯗꯤ ꯀꯌꯥꯗ ꯊꯥꯛ ꯋꯥꯡꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ? ꯑꯅꯤꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯀꯨꯜꯂꯅ ꯇꯞꯅ, ꯑꯇꯣꯝꯕ, ꯌꯥꯏꯃ, ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯉꯥꯏꯈꯣ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤꯗꯣ ꯃꯗꯨꯗꯤ ꯅꯨꯄꯤ, ꯃꯥꯅ ꯅꯨꯄꯥꯅꯤ, ꯁꯤꯗ ꯁꯥꯎꯔꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯅꯆꯜꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯔꯒꯨꯝꯁꯤ꯫ ꯑꯆꯧꯕꯅ ꯑꯃꯨꯛ, ꯑꯇꯣꯝꯕ, ꯇꯣꯛ, ꯕꯥꯖꯤꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯒꯅꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯥꯎꯔꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯃꯄꯥ ꯃꯆꯥ ꯆꯪꯗꯨꯅ ꯌꯥꯏꯃ ꯑꯃꯗꯤ ꯑꯇꯣꯝꯕꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯍꯥꯏꯅ ꯍꯥꯏꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯦꯟꯈ꯭ꯔꯦ, ꯍꯧꯈ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯦꯝꯕꯤ ꯏꯝꯐꯥꯜꯒꯤ ꯑꯣꯖꯥꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯔꯤ꯫ ꯊꯔꯣ ꯉꯟꯅ ꯆꯦꯜꯂꯛꯇꯨꯅ ꯇꯝꯅꯔꯤ꯫ ꯃꯨꯕꯤ, ꯃꯨꯕꯤ, ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯊꯔꯣ? ꯂꯦꯝꯕꯤꯗꯣ꯫ ꯊꯔꯣ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯃꯨꯕꯤ ꯈꯪꯅꯤꯡꯅ, ꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦ? ꯉꯔꯥꯡꯇꯁꯨ ꯇꯌꯥꯏꯅ ꯊꯤꯈꯤꯕꯅꯤ, ꯂꯦꯝꯕꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯂꯦꯝꯕꯤꯗꯣ ꯑꯣꯖꯥꯗ ꯆꯦꯟꯈ꯭ꯔꯦ꯫ ꯃꯨꯕꯤ ꯂꯦꯞꯂꯝꯕꯗꯒꯤ ꯀꯤꯠ ꯐꯝꯊꯈꯤ, ꯑꯗꯨꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯊꯔꯣ ꯇꯧꯐꯝ ꯈꯪꯗ, ꯉꯥꯏꯈꯣ ꯃꯨꯕꯤ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯕ, ꯑꯝꯇ ꯇꯥꯈꯣ ꯍꯥꯏꯕ꯫ ꯃꯨꯕꯤ ꯍꯦꯟꯅ ꯀꯞꯇꯨꯅ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯣꯖꯥꯅ ꯂꯦꯝꯕꯤ ꯄꯥꯝꯕ ꯃꯥꯜꯂꯦꯅ, ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯃꯨꯕꯤ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯟꯅ ꯀꯞꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯇꯥꯔꯗꯨꯅ, ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ? ꯃꯨꯕꯤ ꯀꯞꯇꯨꯅ, ꯑꯩꯗꯤ ꯌꯥꯔꯣꯏ, ꯊꯔꯣ, ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ, ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦꯕ, ꯉꯔꯥꯡꯇꯅꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯒ ꯄꯤꯖꯈꯤꯕꯗꯣ, ꯌꯥꯔꯣꯏꯌꯦ ꯊꯔꯣ, ꯑꯩꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯊꯔꯣꯅ ꯇꯝꯗꯨꯅ ꯄꯨꯝꯕ ꯈꯪꯂꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯅꯣꯛꯇꯨꯅ, ꯍꯥꯏ ꯑꯉꯥꯎꯕꯤ, ꯑꯗꯨꯒꯤꯗꯃꯛꯇ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯅꯪꯒꯤꯗꯤ ꯊꯥꯅꯤꯜ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯨꯕꯤ ꯁꯥꯎꯅ, ꯇꯥꯅꯤꯡꯗꯦ ꯏꯃꯥ, ꯑꯃ ꯇꯧꯔꯦ ꯊꯥꯅꯤꯜ, ꯅꯣꯏ ꯍꯦꯛ ꯂꯩꯌꯣ꯫ ꯃꯨꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯋꯥꯡꯅ ꯀꯞꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯄꯥꯈꯪ ꯑꯔꯤꯕ, ꯅꯨꯄꯤ ꯐꯪꯗꯕ, ꯃꯕꯨꯛ ꯏꯀꯪ ꯀꯪꯉꯗꯅ, ꯅꯨꯄꯤ ꯌꯥꯝꯅ ꯄꯥꯝꯕ, ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ, ꯃꯥꯅ ꯁꯥꯃꯨ ꯌꯦꯡꯕꯁꯨ ꯄꯨꯕꯤꯅꯤ ꯍꯥꯏꯔꯝꯃꯒ ꯑꯩꯗꯤ ꯌꯥꯔꯣꯏ꯫ ꯃꯨꯕꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯟꯕ ꯃꯈꯩ ꯀꯞꯂꯛꯏ꯫ ꯃꯨꯕꯤꯒꯤ ꯃꯄꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ, ꯐꯩ, ꯂꯦꯝꯕꯤ ꯃꯔꯥꯏꯕꯛ ꯐꯩ, ꯁꯤꯡꯉꯤ, ꯌꯥꯏ, ꯐꯩ, ꯏꯝꯐꯥꯜ ꯑꯣꯟꯒꯗꯧꯔꯕ꯫ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗ ꯃꯆꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ, ꯍꯥꯏ, ꯀꯩꯗꯧꯔꯦ? ꯊꯔꯣ, ꯀꯔꯤꯒꯤꯅꯣꯅꯦ ꯃꯨꯕꯤꯅ ꯀꯞꯂꯤꯕꯁꯦ? ꯁꯈꯤꯅ ꯑꯣꯏꯅ, ꯑꯣ, ꯃꯣꯏꯒꯤ ꯑꯣꯖꯥꯅꯅꯦ ꯁꯥꯃꯨ ꯌꯦꯡꯕ ꯏꯝꯐꯥꯜꯗ ꯄꯨꯕꯤꯅꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯈꯛꯇ ꯄꯨꯔꯒ ꯆꯠꯈꯤꯕꯗꯨꯗ ꯀꯞꯂꯤꯕ꯫ ꯃꯨꯕꯤ ꯃꯈꯣꯡ ꯑꯗꯨ ꯅꯩꯗꯨꯅ, ꯊꯔꯣ, ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦꯕ, ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯃꯨꯕꯤꯒꯤ ꯃꯄꯥ ꯁꯥꯎꯔꯞꯅ, ꯍꯩ, ꯌꯥꯏꯊꯤꯕꯤꯒꯤ ꯃꯆꯥ ꯑꯁꯤꯗꯤ, ꯃꯤꯅ ꯏꯝꯐꯥꯜꯗ ꯁꯥꯃꯨ ꯌꯦꯡꯕ ꯆꯠꯈ꯭ꯔꯒ ꯑꯄꯪꯕꯤꯁꯤꯡꯁꯤꯗꯤ ꯀꯞꯀꯅꯨ ꯇꯥꯅꯤꯡꯗꯦ, ꯂꯦꯝꯕꯤꯗꯧꯅ ꯁꯤꯡꯕꯁꯨ ꯅꯠꯇꯕ, ꯃꯤꯗꯤ ꯌꯦꯡꯉꯨ, ꯉꯥꯎꯇ꯭ꯔꯪ ꯐꯩꯗꯪꯅꯔꯕꯁꯨ ꯏꯝꯐꯥꯜꯗ ꯑꯣꯟꯈ꯭ꯔꯦ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯥꯅ ꯑꯍꯥꯟꯕ ꯑꯣꯏꯔꯤꯅꯤ ꯏꯝꯐꯥꯜꯗ ꯑꯣꯡꯂꯤ, ꯃꯤꯗꯤ ꯀꯌꯥꯗ ꯁꯤꯡ, ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯍꯩꯈ꯭ꯔꯕ, ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯗ, ꯂꯦꯝꯕꯤꯗꯧꯅꯗꯤ ꯁꯤꯡꯗ꯭ꯔꯒ ꯍꯧꯖꯤꯛ ꯈꯛꯇꯗ ꯀꯞꯇꯅ, ꯆꯠꯂꯣ, ꯇꯥꯅꯤꯡꯗꯦ ꯅꯁꯛꯁꯤꯡꯗꯨꯒ꯫ ꯍꯥꯏ ꯃꯃꯥ, ꯂꯥꯎ, ꯑꯩꯒꯤ ꯐꯩꯖꯣꯝ ꯄꯨꯃꯥ ꯇꯨꯞꯄꯤꯔꯨ ꯂꯥꯎ, ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯀꯅꯤ, ꯑꯩꯕꯨꯁꯨ ꯌꯥꯎꯅꯕ ꯍꯥꯏꯔꯛꯂꯤ, ꯀꯗꯥꯏ? ꯉꯥꯡꯗꯨꯅ ꯆꯪꯈꯤ꯫ ꯁꯈꯤ ꯃꯆꯥꯗ, ꯍꯩ, ꯇꯥꯅꯤꯡꯗꯦ ꯀꯞꯀꯅꯨ, ꯅꯄꯥꯅ ꯐꯨꯕꯤꯔꯛꯀꯅꯤ, ꯆꯠꯂꯣ, ꯊꯕꯛ ꯏꯪꯈꯥꯡꯕꯨ ꯂꯣꯏꯁꯤꯜꯂꯨꯆꯣ, ꯆꯠꯂꯣ꯫
ꯁꯈꯤꯁꯨ ꯉꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯔꯣ ꯃꯨꯕꯤꯗ ꯅꯨꯡꯉꯥꯏꯇꯅ, "ꯃꯨꯕꯤ, ꯇꯣꯛꯑꯣ. ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗꯧꯔꯤꯅꯤ. ꯅꯪꯒꯤꯗꯤ ꯇꯥ ꯊꯥꯅꯤꯡꯁꯨ ꯂꯩꯔꯤ." ꯊꯔꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ ꯃꯨꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯃꯨꯕꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ, ꯆꯥꯛꯏ, ꯄꯦꯟꯗꯦ, ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯥꯒꯠꯆꯔꯛꯄ ꯑꯁꯥ ꯃꯪꯂꯥꯟ ꯀꯌꯥ ꯑꯗꯨ ꯃꯤꯀꯨꯞꯇ ꯎꯐꯨꯜ ꯑꯣꯟꯈꯤ꯫ ꯂꯦꯝꯕꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯨ ꯂꯥꯛꯄ ꯂꯦꯞꯇꯦ꯫ ꯂꯦꯝꯕꯤꯕꯨ ꯃꯣꯏꯔꯥꯡꯊꯥꯡꯒ ꯅꯤꯡꯉꯣꯜꯅꯤ, ꯆꯤꯡꯈꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯆꯠꯄꯗ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯂꯦꯝꯕꯤꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯦꯞꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯋꯥ ꯂꯥꯡ ꯀꯔꯤꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ, ꯏꯉꯛ ꯉꯛꯅ ꯂꯩ꯫ ꯃꯤ ꯆꯤꯛꯂꯛꯄ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯦꯝꯕꯤ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ, "ꯑꯣꯖꯥ, ꯃꯤꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯦ ꯆꯦꯜꯂꯤꯅꯤ ꯍꯥꯏ." ꯆꯤꯡꯈꯩ ꯅꯣꯛꯇꯨꯅ, "ꯀꯅꯥꯅ ꯍꯥꯏꯕ?" "ꯃꯤꯅ ꯍꯥꯏꯅꯤ, ꯄꯥꯕꯨꯡꯁꯨ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯆꯠꯈ꯭ꯔꯤꯗꯨꯗꯤ." "ꯆꯦꯜꯂꯒ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ." ꯂꯦꯝꯕꯤ ꯀꯞꯇꯨꯅ, "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯇꯌꯥꯏꯅ ꯐꯨꯅꯤꯌꯦ. ꯁꯥꯃꯨ ꯌꯦꯡꯉꯅꯤ ꯍꯥꯏꯔꯒ ꯌꯥꯔꯣꯏ, ꯑꯩꯗꯤ ꯌꯥꯔꯣꯏ, ꯌꯨꯝꯗ ꯊꯤꯜꯂꯨ." ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯩꯒꯤ ꯃꯁꯝ ꯃꯅꯥ ꯐꯨꯔꯤꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯐꯣꯏꯗꯠꯂꯛꯏ꯫ ꯆꯤꯡꯈꯩ ꯅꯣꯛꯇꯨꯅ, "ꯍꯩꯃꯥ, ꯊꯥꯗꯣꯛꯑꯝꯃꯤ ꯂꯦꯝꯕꯤ. ꯁꯦ, ꯑꯣꯖꯥ ꯋꯥ ꯍꯥꯏꯒꯦꯁꯦ, ꯊꯥꯗꯣꯛꯑꯣꯕ." "ꯅꯪꯅ ꯀꯗꯔ ꯇꯧꯕ. ꯌꯥꯔꯣꯏ, ꯑꯩꯗꯤ ꯆꯦꯟꯕ ꯉꯝꯃꯣꯏ. ꯇꯌꯥꯏꯅ ꯐꯨꯅꯤꯌꯦ. ꯇꯥꯇꯣꯟꯁꯨ ꯁꯣꯏꯗꯅ ꯁꯥꯎꯔꯝꯒꯅꯤ. ꯅꯪꯅ ꯇꯥꯆꯧꯗ ꯍꯥꯏꯗꯣꯛꯑꯒ ꯐꯨꯍꯟꯅꯤ. ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ, ꯌꯥꯔꯣꯏ, ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨꯕ." "ꯍꯣꯏꯕꯁꯦ, ꯍꯣꯏꯕ. ꯄꯥꯕꯨꯡ ꯂꯥꯛꯑꯒꯅꯦ, ꯐꯤꯔꯣꯜꯒ ꯐꯖꯕ ꯁꯦꯠꯂꯒ ꯃꯌꯥꯝꯒ ꯀꯦꯔꯒ ꯊꯤꯟꯕꯤꯗꯣꯏꯅꯤ." "ꯇꯜꯂꯦ ꯇꯜꯂꯦ, ꯑꯩ ꯍꯧꯖꯤꯛ ꯊꯤꯜꯂꯨ. ꯅꯪꯅ ꯈꯗ꯭ꯔꯛ ꯇꯧꯕ. ꯑꯩ ꯆꯦꯟꯕ ꯉꯝꯃꯣꯏꯌꯦ." "ꯇꯌꯥꯏ, ꯇꯥꯇꯣꯟ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ. ꯑꯣꯖꯥꯅ ꯑꯩ ꯆꯦꯜꯂꯦꯕ." ꯂꯦꯝꯕꯤ ꯀꯧ ꯀꯧꯗꯨꯅ ꯀꯞꯂꯛꯏ꯫ ꯆꯤꯡꯈꯩ ꯇꯧꯐꯝ ꯈꯪꯗ ꯂꯦꯝꯕꯤꯒꯤ ꯃꯆꯤꯜ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ, "ꯁꯦ, ꯃꯔꯝ ꯃꯣꯛꯄꯅꯤ. ꯑꯣꯖꯥ ꯋꯥ ꯍꯥꯏꯒꯦꯁꯦ. ꯑꯗꯨꯃꯥꯏꯅ ꯂꯥꯎꯒꯅꯨ, ꯃꯤ ꯇꯥꯅꯦꯕ ꯂꯦꯝꯕꯤ." ꯂꯦꯝꯕꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯍꯦꯃꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯆꯤꯡꯈꯩ, ꯀꯩꯗꯧꯅꯔꯦ?" ꯂꯦꯝꯕꯤ ꯀꯞꯇꯨꯅ, "ꯏꯃꯥ, ꯑꯣꯖꯥꯅ ꯑꯩꯕꯨ ꯁꯥꯃꯨ ꯌꯦꯡꯍꯟꯅꯤ ꯍꯥꯏꯔꯒ ꯑꯩ ꯆꯦꯜꯂꯤꯕ. ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ. ꯁꯥꯃꯨꯒ ꯑꯝꯇ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ. ꯇꯌꯥꯏꯅ ꯑꯩ ꯐꯨꯔꯅꯤꯕ." ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯈꯤ꯫ ꯍꯦꯃꯥ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯆꯩ꯫ ꯍꯦꯃꯥ ꯅꯣꯛꯇꯨꯅ, "ꯆꯤꯡꯈꯩ, ꯆꯠꯂꯣ. ꯅꯪ ꯀꯗꯥꯏꯗꯨꯃ ꯂꯩꯔꯨꯔꯣ. ꯅꯪ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ. ꯏꯃꯥꯅ ꯊꯣꯛꯄ ꯇꯧꯔꯒꯦ. ꯍꯣꯔꯦꯟꯅꯦ ꯏꯃꯥ ꯀꯧꯔꯛꯑꯒꯦ. ꯂꯝꯁꯨ ꯂꯥꯞꯄꯤ. ꯍꯧꯖꯤꯛ ꯆꯥꯒꯗꯧꯔꯤꯕ ꯆꯥꯛ ꯑꯁꯤꯅ ꯉꯁꯤꯒꯤ ꯂꯣꯏꯔꯦ. ꯉꯟꯅ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ." ꯆꯤꯡꯈꯩꯁꯨ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤ꯫ ꯍꯦꯃꯥ ꯃꯃꯧꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯝꯕꯤꯗꯨꯅ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯒ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ. ꯅꯪ ꯄꯥꯕꯨꯡ ꯂꯥꯛꯑꯒ ꯊꯤꯜꯂꯗꯧꯅꯤ. ꯀꯩꯗꯧꯕꯒꯤ ꯏꯃꯨꯕꯨ ꯊꯤꯟꯗꯅꯤꯌꯦ?" "ꯑꯁꯦꯡꯕ ꯑꯩ ꯊꯤꯟꯕꯤꯌꯨꯀꯣ ꯏꯃꯥ." "ꯊꯤꯟꯅꯤ ꯊꯤꯟꯅꯤ. ꯃꯥꯅ ꯏꯆꯥꯕꯨ ꯁꯥꯃꯨ ꯌꯦꯡꯍꯟꯅꯤꯅ ꯍꯥꯏꯖꯜꯂꯤꯕ." ꯍꯦꯃꯥ ꯃꯃꯧꯕꯨ ꯊꯦꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯝꯕꯤ ꯊꯤꯟꯅꯅꯕ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨ ꯁꯦꯝ ꯁꯥꯔꯛꯏ꯫ ꯂꯦꯝꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯐꯥꯗꯨꯅ ꯅꯝꯗꯨꯅ ꯇꯧꯍꯜꯂꯛꯏ꯫ ꯍꯦꯃꯥ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪꯒꯤ ꯑꯣꯖꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯁꯤ." ꯆꯤꯡꯈꯩ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯀꯌꯥꯗꯤ ꯐꯖꯩ, ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯑꯄꯥꯕ ꯐꯤ ꯀꯕꯣꯛ ꯀꯨꯡꯅ ꯆꯥꯏꯗꯨꯅ ꯉꯧꯔꯕ ꯍꯛꯆꯥꯡꯗ ꯇꯥꯡꯖꯕ꯫ ꯀꯣꯏꯗꯥꯅꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯊꯤꯜꯂꯤꯕ ꯆꯟꯗꯟ, ꯌꯦꯠ ꯊꯪꯕ ꯅꯥꯄ ꯑꯗꯨꯗ ꯊꯦꯠꯄꯤꯔꯤꯕ ꯑꯉꯥꯡꯕ ꯒꯨꯂꯥ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯕꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯅꯥꯛꯇꯒꯤ ꯂꯦꯝꯕꯤꯕꯨ ꯆꯠꯍꯟꯅꯤꯡꯂꯛꯇ꯭ꯔꯦ ꯍꯦꯃꯥ ꯂꯦꯝꯕꯤꯗ꯫ "ꯁꯦ, ꯅꯪ ꯑꯣꯖꯥꯗ ꯈꯨꯔꯨꯝ." ꯂꯦꯝꯕꯤ ꯏꯉꯛ ꯉꯛꯅ, "ꯀꯔꯤꯒꯤ?" "ꯈꯣꯡꯂꯧ ꯄꯨꯔꯧꯗꯅ ꯑꯩꯕꯨ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯎꯅ ꯍꯥꯏꯔꯝꯃꯨ." ꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯇꯧꯏ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯀꯣꯛꯊꯛ ꯑꯗꯨꯗ ナꯟꯊꯕꯤꯗꯨꯅ ꯊꯃꯣꯏ ꯐꯥꯎꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ꯫ ꯂꯦꯝꯕꯤ ꯁꯥꯎꯔꯞꯅ, "ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯣꯖꯥꯅ ꯍꯥꯏꯕ ꯁꯨꯛꯊꯥ ꯊꯥꯖꯔꯣꯏ. ꯑꯩ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏ. ꯁꯥꯃꯨ ꯌꯦꯡꯍꯟꯅꯤ ꯍꯥꯏꯔꯒ ꯁꯥꯃꯨꯁꯨ ꯌꯦꯡꯍꯟꯗꯕ ꯅꯪ. ꯑꯩ ꯂꯥꯛꯑꯣꯏ ꯈꯪꯉꯕ? ꯅꯪꯁꯨ ꯂꯥꯛꯄꯤꯅꯨ." ꯍꯦꯃꯥ ꯅꯣꯛꯇꯨꯅ, "ꯍꯩ, ꯇꯧꯍꯩꯗꯦꯅꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ." ꯆꯤꯡꯈꯩꯗꯤ ꯂꯦꯝꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, "ꯆꯠꯂꯣ ꯆꯠꯂꯣ, ꯑꯣꯖꯥ ꯅꯪꯕꯨ ꯊꯨꯅ ꯂꯧꯕ ꯂꯥꯛꯀꯦ. ꯇꯌꯥꯏꯗ ꯐꯨꯒꯅꯨ ꯍꯥꯏꯌꯨꯀꯣ." ꯂꯦꯝꯕꯤ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯝꯂꯒ ꯃꯅꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯤ ꯌꯨꯝ ꯌꯧꯕꯗ ꯐꯅꯗꯤ ꯊꯦꯡꯈ꯭ꯔꯦ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯤꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ, ꯏꯝꯐꯥꯜ ꯑꯣꯡꯕꯤꯅꯤ ꯍꯥꯏꯅ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯌꯥꯝ ꯑꯁꯤꯅ꯫ ꯂꯦꯝꯕꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ, "ꯇꯌꯥꯏ, ꯑꯩ ꯐꯨꯅꯨꯀꯣ. ꯑꯣꯖꯥꯅ ꯁꯥꯃꯨ ꯌꯦꯡꯍꯟꯅꯤ ꯍꯥꯏꯔꯒ ꯄꯨꯔꯨꯏꯅꯤ. ꯇꯥꯆꯧꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯁꯨ ꯂꯥꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ?" ꯑꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯇꯥꯇꯣꯟ, ꯑꯩꯗꯤ ꯈꯪꯗꯕꯅꯦꯕ. ꯑꯣꯖꯥꯅ ꯍꯥꯏꯕꯒꯤ ꯆꯠꯄꯅꯤ. ꯑꯩ ꯃꯇꯨꯡ ꯆꯠꯂꯔꯣꯏ. ꯑꯩ ꯐꯨꯅꯨꯀꯣ. ꯑꯣꯖꯥꯅꯁꯨ ꯐꯨꯅꯨ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯑꯦꯕ."
ꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨ ꯀꯌꯥꯗꯤ ꯅꯨꯡꯁꯤ, ꯇꯁꯦꯡꯅ ꯊꯃꯣꯏꯗꯒꯤ ꯂꯧꯅꯝ ꯅꯝꯊꯥꯛ ꯌꯥꯎꯗꯅ ꯍꯥꯏꯕꯅ ꯑꯎꯕ ꯑꯌꯦꯡꯕ ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯌꯥꯏꯃ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯆꯟꯕꯨ ꯀꯣꯟꯁꯤꯜꯂꯒ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯑꯇꯩꯗꯨꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯀꯞꯃꯤꯟꯅꯔꯦ꯫ ꯄꯤꯒꯤ ꯏꯍꯧꯒꯤ ꯃꯔꯝ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯂꯦꯝꯕꯤ ꯃꯥꯅ ꯀꯞꯂꯤꯕꯅ ꯃꯕꯨꯡ ꯃꯌꯥꯝꯕ ꯃꯥꯕꯨ ꯐꯨꯅꯤ ꯍꯥꯏꯅ ꯀꯤꯗꯨꯅ ꯀꯞꯄꯅꯤ꯫ ꯑꯇꯩ ꯑꯗꯨꯅ ꯀꯞꯄꯅ ꯃꯆꯜꯕꯨ ꯃꯊꯥꯗꯒꯤ ꯄꯨꯈꯤꯕ ꯀꯥꯏꯅꯔꯅꯤ ꯈꯟꯗꯨꯅ ꯀꯞꯄꯅꯤ꯫ ꯀꯨꯜꯂ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯇꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯈ꯭ꯔꯣ꯫ ꯂꯦꯝꯕꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯐꯃꯨꯡ ꯑꯗꯨꯗ ꯊꯔꯣ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯊꯔꯣꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯣꯖꯥꯅ ꯅꯣꯏꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯄꯨꯔꯤꯅꯤ ꯈꯪꯉꯕ, ꯑꯗꯨꯒ ꯅꯣꯏꯁꯨ ꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯑꯩ ꯃꯇꯨꯡ ꯁꯨꯛꯆꯠ ꯆꯠꯂꯔꯣꯏ, ꯁꯥꯃꯨꯁꯨ ꯌꯦꯡꯍꯜꯂꯛꯇꯦ, ꯑꯣꯖꯥꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯊꯤ꯫ ꯊꯔꯣꯁꯨ ꯂꯦꯝꯕꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯨꯕꯤꯗꯅꯤ ꯌꯥꯎꯗꯕ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯝꯕꯤ ꯂꯨꯍꯣꯡꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯝꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯤꯟꯊꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯅ ꯃꯌꯥꯝ ꯂꯥꯡꯏ꯫ ꯑꯇꯣꯝꯕ ꯈꯛꯇ ꯉꯥꯏꯔꯦ꯫ ꯀꯨꯜꯂ ꯂꯦꯝꯕꯤꯗ ꯁꯅꯥ ꯆꯠꯂꯣ, ꯅꯪ ꯇꯥꯇꯣꯟ ꯀꯧꯔꯨꯔꯣ, ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯌꯨ꯫ ꯂꯦꯝꯕꯤ ꯑꯇꯣꯝꯕꯕꯨ ꯀꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯃꯨꯡꯗ ꯌꯦꯡꯂꯨꯕꯗ ꯑꯇꯣꯝꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕꯗ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯦꯝꯕꯤꯅ ꯇꯥꯇꯣꯟ ꯆꯥꯛ ꯂꯣꯏꯔꯦ, ꯃꯌꯥꯝ ꯂꯣꯏꯅ ꯉꯥꯏꯅꯍꯧꯔꯦ꯫ ꯑꯇꯣꯝꯕ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯂꯦꯝꯕꯤ ꯑꯇꯣꯝꯕꯒꯤ ꯄꯤ ꯑꯗꯨ ꯎꯔꯗꯨꯅ ꯇꯥꯇꯣꯟ ꯀꯞꯄꯤꯔꯣ? ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯨ, ꯑꯩ ꯀꯩꯁꯨ ꯂꯨꯍꯣꯡꯉꯣꯏꯌꯦ꯫ ꯇꯥꯇꯣꯟ ꯈꯣꯏ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯑꯒ ꯑꯩ ꯀꯥꯏꯗꯁꯨ ꯆꯠꯂꯣꯏꯌꯦ꯫ ꯑꯩ ꯑꯣꯖꯥꯗ ꯍꯥꯏꯒꯦ, ꯀꯞꯀꯅꯨꯋꯣ ꯇꯥꯇꯣꯟ꯫ ꯑꯇꯣꯝꯕ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯇꯣꯝꯕ ꯀꯞꯇꯨꯅ ꯀꯔꯤꯒꯤ ꯏꯆꯜꯅ ꯂꯨꯍꯣꯡꯉꯣꯏꯗꯧꯔꯤꯕꯅꯣ? ꯅꯪ ꯇꯥꯇꯣꯟ ꯀꯩꯁꯨ ꯀꯞꯇꯦ, ꯏꯆꯜꯒꯤ ꯀꯩꯝꯇ ꯋꯥꯠꯍꯟꯗꯅ ꯅꯕꯨꯡꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯇꯥꯇꯣꯟ꯫ ꯂꯦꯝꯕꯤꯁꯨ ꯃꯕꯨꯡꯒꯤ ꯃꯇꯝꯕꯥꯛ ꯑꯗꯨꯗ ꯅꯣꯟꯊꯗꯨꯅ ꯀꯞꯂꯛꯏ꯫ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯑꯆꯧꯕ ꯌꯥꯏꯃꯗ ꯌꯥꯏꯃ ꯆꯠꯂꯣ, ꯑꯅꯤꯗꯨ ꯀꯩꯗꯧꯔꯕꯅꯣ ꯑꯝꯇ ꯌꯦꯡꯉꯨꯆꯣ꯫ ꯌꯥꯏꯃ ꯊꯣꯛꯂꯛꯄꯗ ꯑꯅꯤꯗꯨ ꯀꯞꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯂꯦꯝꯕꯤ ꯀꯞꯇꯨꯅ ꯇꯥꯇꯣꯟ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯗꯤ ꯀꯅꯥꯗ ꯅꯤꯡꯉꯥꯏ ꯇꯧꯒꯅꯤ? ꯇꯥꯇꯣꯟ ꯑꯩ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯗꯤꯌꯦ, ꯑꯩꯕꯨ ꯂꯨꯍꯣꯡꯍꯟꯕꯤꯒꯅꯨ꯫ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯇꯜꯂꯦ ꯇꯥꯇꯣꯟ, ꯅꯣꯏꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ꯫ ꯅꯣꯏ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ꯫ ꯇꯥꯆꯧ ꯍꯣꯏꯗ ꯇꯥꯇꯣꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯣ, ꯑꯩ ꯃꯇꯨꯡꯗ ꯂꯝ ꯍꯦꯜꯂꯔꯣꯏꯌꯦ, ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯂꯔꯣꯏꯌꯦ ꯇꯥꯇꯣꯟ꯫ ꯂꯦꯝꯕꯤ ꯉꯁꯤꯇ ꯅꯍꯥꯃꯈꯩ ꯍꯥꯏꯗꯕ ꯅꯤꯡꯉꯣꯜꯂꯣꯏꯕꯤꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯥꯏ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯍꯥꯏꯔꯛꯏ꯫ ꯑꯇꯣꯝꯕ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯤ꯫ ꯌꯥꯏꯃ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯌꯥꯎꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯏ꯫ ꯌꯥꯏꯃ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥꯏ ꯅꯣꯏ ꯑꯅꯤꯗꯤ ꯀꯩꯗꯧꯔꯤꯕ? ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯔꯨꯆꯣ ꯍꯥꯏꯔꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯣꯝꯗ ꯉꯥꯏꯅꯔꯦ꯫ ꯌꯥꯏꯃ ꯃꯥꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯃꯤꯠꯀꯤꯄꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯆꯤꯟꯊꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯑꯅꯤ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯛꯏ꯫ ꯑꯅꯤꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯥꯃꯤꯟꯅꯔꯛꯏ꯫ ꯀꯨꯜꯂ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ꯫ ꯅꯆꯜꯁꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡ ꯊꯪꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯍꯣꯡꯂꯕꯁꯨ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯅꯆꯟꯕꯨ ꯏꯟꯊꯣꯛꯄ ꯇꯥꯊꯤꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯅꯨꯡꯁꯤꯔꯤꯕ ꯑꯁꯨꯝꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯒꯁꯨ ꯅꯈꯣꯏꯅ ꯅꯌꯨꯝ ꯅꯀꯩ ꯄꯥꯜꯂꯕꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯒꯗꯕꯅꯤ꯫ ꯅꯆꯤꯜ ꯅꯅꯥꯎ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯑꯁꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯑꯇꯣꯞꯄ ꯀꯔꯤꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯅꯈꯣꯏꯅ ꯎꯠꯂꯤꯕ ꯇꯧꯔꯤꯕ ꯑꯗꯨꯅ ꯃꯤꯅꯁꯨ ꯅꯈꯣꯏꯕꯨ ꯎꯁꯤꯠꯀꯗꯧꯔꯤꯕꯅꯤ꯫ ꯌꯦꯡꯉꯣꯏ ꯁꯅꯥ, ꯅꯪꯁꯨ ꯉꯥꯏ, ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯏꯆꯥꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕ꯫ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯅꯨꯡꯁꯤ ꯆꯥꯅꯅ, ꯌꯨꯝꯗ ꯅꯕꯨꯡꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤ꯫ ꯏꯃꯨꯡ ꯑꯃ ꯐꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤ ꯅꯈꯣꯏꯒꯤ ꯈꯨꯠꯇꯁꯨ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯔꯝꯂꯤꯕ ꯑꯍꯜ ꯂꯃꯟ ꯑꯗꯨꯕꯨ ꯊꯛ ꯈꯥ ꯅꯥꯏꯅ ꯕꯦꯕꯥꯔ ꯊꯧꯒꯂꯣꯟ ꯈꯪꯅ ꯅꯣꯂꯨꯛꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯤꯒꯤ ꯃꯥꯡꯗ ꯅꯃꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯀꯨꯜꯂ ꯃꯆꯥꯗꯨꯕꯨ ꯑꯣꯛꯇꯁꯤꯡꯗ ꯃꯧ ꯑꯃꯒꯤ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯀꯌా ꯑꯃ ꯇꯥꯛꯂꯛꯏ꯫ ꯂꯦꯝꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯇꯌꯥꯏ ꯇꯥꯇꯣꯟ, ꯑꯩ ꯆꯠꯈ꯭ꯔꯗꯤ ꯅꯈꯣꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯦ ꯐꯪꯉꯔꯣꯏꯀꯣ꯫
ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯁꯅꯥ ꯁꯅꯥ ꯍꯥꯏꯅ ꯀꯧꯕꯁꯨ ꯇꯥꯔꯔꯣꯏꯀꯣ? ꯑꯩ ꯅꯣꯏ ꯌꯥꯎꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯑꯩ ꯀꯃꯥꯏꯅ ꯂꯩꯔꯨꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯆꯥꯛꯂꯨꯛ ꯃꯃꯥꯡ ꯑꯗꯨꯗ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯆꯜꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗꯅ ꯀꯞꯅꯔꯛꯏ꯫ ꯀꯨꯜꯂ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯌꯥꯔꯦ ꯇꯣ, ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯄꯨꯟꯅ ꯅꯆꯜꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯟꯅꯁꯤ, ꯆꯥꯔꯣ ꯆꯥꯔꯣ꯫ ꯀꯨꯜꯂ ꯃꯆꯥꯁꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝꯅ ꯁꯨꯝ ꯂꯦꯞꯇꯅ ꯆꯠꯄꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯏꯅꯧꯗ ꯅꯧꯕ ꯅꯨꯡꯉꯣꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯖꯔꯤꯕ ꯃꯆꯜꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯀꯣꯔꯧꯍꯟꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯐꯥꯗꯨꯅ ꯂꯦꯞꯍꯟꯅꯤꯡꯏ꯫ ꯃꯨꯕꯤ ꯐꯅ ꯀꯨꯏꯔꯦ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯅ ꯂꯩꯈꯤꯕ ꯊꯔꯣ ꯃꯨꯕꯤꯒꯤꯗ ꯂꯥꯛꯏ꯫ ꯃꯨꯕꯤ, ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ, ꯑꯋꯥꯠ ꯑꯄꯥ ꯍꯪꯉꯨꯁꯤ꯫ ꯃꯨꯕꯤ ꯅꯨꯡꯉꯥꯏꯇꯅ, ꯊꯔꯣ, ꯑꯩ ꯆꯠꯂꯒꯨꯝꯒꯦꯗ꯫ ꯃꯨꯕꯤ, ꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯇꯤꯟꯅꯔꯛꯏꯕ꯫ ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯗꯨꯒꯤ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯆꯠꯈꯤꯒꯗꯕ, ꯇꯨꯡꯗ ꯅꯤꯡꯉꯝꯍꯧꯔꯣꯏ꯫ ꯂꯦꯝꯕꯤꯅꯁꯨ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯂꯥꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯈꯤꯅꯤ꯫ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨꯅ ꯍꯧꯈ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤ꯫ ꯃꯨꯕꯤ ꯃꯥꯅ ꯈꯜꯂꯤꯕ ꯁꯥꯒꯠꯂꯤꯕ ꯑꯁꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇꯅꯤ ꯊꯣꯛꯂꯤꯕ꯫ ꯊꯔꯣ, ꯑꯩ ꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈꯤꯕꯅꯤ꯫ ꯑꯩꯅꯗ ꯃꯥꯕꯨ ꯑꯔꯥꯟꯕ ꯑꯉꯧꯕ ꯇꯥꯍꯟꯈꯤꯕꯅꯤ꯫ ꯈꯜꯂꯨꯕꯗ ꯑꯩ ꯃꯥꯒꯤ ꯃꯥꯡꯗ ꯃꯥꯏꯁꯦ ꯎꯠꯂꯨꯕ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅꯇ ꯂꯩꯖꯔꯤꯕ ꯑꯣꯖꯥꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯃꯥ ꯑꯣꯏꯈ꯭ꯔꯕꯅꯦ꯫ ꯑꯩ ꯉꯝꯃꯣꯏꯌꯦ, ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯄ ꯑꯩ ꯉꯝꯃꯣꯏꯌꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯅꯪꯅꯕꯨ ꯂꯥꯜꯂꯕꯁꯨ ꯃꯥꯅꯕꯨ ꯂꯥꯜꯂꯕꯁꯨ ꯍꯌꯦꯡꯗ ꯉꯥꯏꯔꯦ꯫ ꯂꯥꯞꯅꯈꯤꯒꯗꯕ, ꯃꯍꯧꯁꯥꯒꯨꯝꯅ ꯄꯨꯟꯕꯁꯨ ꯐꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯝꯇ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣꯕ꯫ ꯊꯔꯣ ꯃꯨꯕꯤꯕꯨ ꯊꯦꯝꯗꯨꯅ ꯄꯨꯔꯛꯏ꯫ ꯂꯦꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯊꯔꯣ ꯂꯦꯝꯕꯤꯗ, ꯂꯦꯝꯕꯤ, ꯍꯩꯃꯥ, ꯅꯈꯣꯏ ꯂꯥꯛꯏꯔꯣ? ꯆꯪꯉꯛꯑꯣ꯫ ꯃꯨꯕꯤ, ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯁꯦ꯫ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯊꯔꯣꯅ, ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ? ꯑꯩꯈꯣꯏ ꯀꯔꯤ ꯀꯔꯤ ꯂꯩꯔꯛꯎꯒꯦ? ꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ, ꯀꯩꯁꯨ ꯋꯥꯠꯇ꯭ꯔꯦ꯫ ꯅꯈꯣꯏ ꯂꯥꯛꯇꯨꯅ ꯍꯪꯕꯤꯔꯤꯁꯦ ꯁꯤꯅ ꯍꯦꯟꯅ ꯄꯦꯜꯂꯦ꯫ ꯃꯨꯕꯤ, ꯊꯔꯣ, ꯍꯌꯦꯡꯗꯤ ꯑꯩ ꯆꯠꯈ꯭ꯔꯅꯤꯀꯣ꯫ ꯃꯍꯧꯁꯥꯒꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯠꯇ ꯆꯠꯇꯨꯅ ꯊꯔꯣꯏ ꯈꯨꯟꯕ, ꯍꯩꯀꯛ ꯍꯦꯛ, ꯈꯠꯅꯕ, ꯁꯥꯎꯅꯕ ꯃꯌꯥꯝ ꯑꯗꯣ ꯑꯝꯇ ꯇꯧꯔꯔꯣꯏꯀꯣ꯫ ꯂꯦꯝꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯅꯤꯗꯨ ꯀꯣꯟꯅꯗꯨꯅ ꯀꯞꯂꯛꯏ꯫ ꯂꯦꯝꯕꯤ ꯀꯞꯇꯨꯅ, ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯁꯨ ꯆꯠꯅꯤꯡꯗꯤꯌꯦ꯫ ꯊꯔꯣ, ꯅꯤꯉꯣꯜ ꯃꯄꯣꯛ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯇꯧꯕꯣꯏꯔꯦꯀꯣ꯫ ꯃꯨꯕꯤ, ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯎꯅꯕ, ꯈꯠꯅꯕꯗꯣ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ꯫ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯤ, ꯑꯄꯪꯕꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯔꯕ ꯃꯤꯀꯨꯞ ꯑꯁꯦ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯃꯨꯕꯤꯁꯨ ꯀꯞꯇꯨꯅ, ꯂꯦꯝꯕꯤ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯉꯥꯏꯍꯥꯛꯀꯤ ꯀꯔꯥꯝ ꯆꯥꯎꯕ ꯈꯟꯊꯈꯤꯗꯕ ꯋꯥꯈꯜ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗꯕꯅꯤ꯫ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ, ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯑꯍꯨꯝ ꯑꯗꯨ ꯑꯣꯟꯁꯤꯟ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯛꯏ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ, ꯉꯁꯤꯗꯤ ꯀꯌꯥꯗꯤ ꯅꯨꯡꯁꯤꯅꯩ ꯆꯥꯟꯅꯖꯩ ꯑꯍꯨꯝ ꯑꯗꯨ꯫ ꯆꯤꯡꯈꯩ ꯃꯥꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ, ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤ ꯑꯣꯏꯔꯔꯦ꯫ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯇꯅꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯖꯕ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯄꯣꯛꯄꯗꯒꯤꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯕ, ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯆꯤꯡꯈꯩꯀꯣꯛꯇ ꯑꯉꯧꯕ ꯀꯣꯌꯦꯠ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯗꯨꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯗꯣꯟꯒꯤ ꯇꯥꯟꯊꯥꯗ ꯈꯣꯡꯊꯥꯡ ꯆꯥꯅ ꯂꯥꯛꯄꯗꯤ ꯀꯌꯥꯗꯤ ꯐꯖꯩ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯏ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯆꯍꯤ ꯌꯥꯝꯂꯒ ꯐꯖꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯁꯦꯡꯅ ꯆꯤꯡꯈꯩ ꯐꯖꯩ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯊꯣꯛꯇꯨꯅ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯩ꯫ ꯂꯨꯍꯣꯡ ꯄꯨꯡꯐꯝ ꯆꯥꯔꯨꯕꯅꯔ ꯈꯪꯗꯦ, ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯃꯇꯥ ꯆꯥꯅ ꯐꯖꯩ꯫ ꯑꯌꯦꯡꯕ ꯀꯅꯥꯅ ꯁꯣꯟꯅꯩ, ꯊꯥꯒꯠꯅꯩ꯫ ꯂꯦꯝꯕꯤꯕꯨꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯊꯥꯒꯠꯄꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯇꯤꯜꯂꯤꯕ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯗꯤ ꯑꯉꯛꯄꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯤꯟꯕ ꯌꯥꯝꯕ ꯂꯨꯍꯣꯡꯕ ꯂꯩꯔꯝꯂꯣꯏ꯫ ꯈꯨꯜ ꯑꯃꯁꯨ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯈꯛꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯔꯤꯒꯨꯝꯕ ꯑꯄꯤꯛꯄ ꯌꯦꯇꯨꯝ ꯑꯃ ꯐꯥꯎꯕ ꯋꯥꯠꯍꯟꯗꯅ ꯍꯥꯞꯄꯤ, ꯂꯥꯡꯏ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯗꯨꯅ ꯂꯦꯝꯕꯤꯕꯨ
Sagai natai kaya ama tawduna thinbirai. Kulla chatlamdai mikupta machagi nakta changlaktuna. Ipagi sana, ipa chatlukige. Icha kok phawba chiktana nungaina layuko. Ipadi. Icha lektaba yumado. Ihang hanghaure. Asi hairaga machabu konduna kablai. Lembi kaptuna. Baba, ngasidagi babagi mafamda nachana kizaba langjaba puba phangaroiko. Machil manao ahum adusu changlai. Lembi achawbagi makhut adu paisinduna. Tachau, noi mayam aibu thanamaga chakraniko. Ipungi sana. Achawba machanbu konduna kappi. Lembi yaimada unsinduna. Tayai, nachalam henbise. Migi mayum sida, kasidagi layraniko. Nachalna wakhal darudabana. Imung singi sebaso, mapung pada tawba ngamhaudre. Nachalba waraubiga duko. Karigi waraugani, kapkano, ichal kapayadi. Aikoi mayam layrisidi. Nang tayai, ichalgi nangta tuina lakani. Wakhal pukning sonthaba yadi. Lembi atombagi makhong soknu khurumduna. Taton, nachal layhuragi. Ngasidagi taton ga khanaba. Noi mayamna aibu chak inbiba. Aina noida kizaba. Sana chak lori haina aibu kaurabado. Aina tada khumdaba. Tachawna aibu phuba. Tayana aibu sinabado. Amata phangaroiko. Taton, noi mayambu yam nusiye. Noi nakta ay adom layninge. Ay nakoy manakta adom layninge taton. Atomba, nupa oibagi kankraba thamoy ado phasinba ngamda makhol thokna kaplai. Mataga machalga matam ayamba laybani, mataga loinabani. Atomba kaptuna. Sana, nangna dumna hairadi. Nabungdi khongse karamna thangduna chatkani. Kapkun, karigi ichalna kaplugani. Ichaldi laibak phabini. Ozagi nakta, nang nuaina layuko. Machil manaw singi matawa duda, auba, ayengba mising adusu kapnay. Lembi, ngasidi kayada wakal takre, ingkre. Nong mataliri khoiriba wahay ama phabo thokidaba machal aduna. Kaina maisa puraba wahay tana. Lepa haiba yakidre kulla macha singbo kauthoi. Achawba, yaima, lao, chanaba tawrasi. Mayam ngaiduna lay. Lao, ipa thoomagi. Achawba machangi kokthak aduda nan thabiduna. Ibungi sana, nada yektana nungaina. Ahal lamangi seba ningthina tawduna. Nakuk phawba chiktana layo. Nabung chatlukige. Ahumdo machalda apha nungai thaujal kaya pibiramduna machalbu kana amataso khangnaba nataba yum aduda minungsi leitana thambiramduna lakle. Tilamliba langlamliba mayam adusu loina hanakre. Lembi madi anganga oire lamnaga sangi wabana loiduna mapi maroka hongdana tumduna lay. Mayam chak chanabagi lembi buthirai. Hema changlakpada lembi phamung aduda isisina tumduna layrami. Hema mamawgi mataw aduda kayadi nungsirure. Hema mamobu tapna hudokpirai. Lembi, haugaluni nangbo. Ima, lao, chak zaraga amuk tum, asomdane, nang ozana nangbu ngai hauri, lao. Hema mamobu puduna macha mamobu chak pizarai. Lembi chak adu chari haibagi wani, mathong khangde tumningbana loire. Lembi, chakluk aduda, thok uiba haurai. Chingkai, mamaya adu luktaduna tumina noi. Hema, tauribadu uraduna. Haima, Lembiya, nangbu tumningabo. Lembi karisu tawdaba saduna khumlai. Tumningdi ima, yani. Hema noktuna. Chingkai, chango, tumhaluru. Imausi waramani. Lembi, wakhal yamna tabagumna. Yarani ima, mayam silusilamagi. Yare chango, ima tawhoragi, ima waramani. Hema na haiduna, chingkai da namduna pushin handuna changlai. Lembi, phamung hek yaubaga longna haithaki. Chingkai Lembi, se, maiga domta tarako chalo. Napika to hongto, aduga tummo base. Ngamaro oza. Yani, ay yam tumningeba, ayeng hongage, ay tumage goza.
Haina lembi sum tumthakre Jingkai karisu hairude lembi bu mafam chana sembiduna tumhankre haina lembi Jingkai gi yumda mau oirakpa numit humni marini surakle lembi phingna Jingkai gi manakta changlai aduga pakhatna oza Jingkai pakhatna kaidorage lembi oza imana uti thongo hai aidi thongbu so haidi kamai thodoi ba adugi bu ima ai thongba haidi na ko hairu chalo ngamure aina haina khumuriba amtala oba oza Jingkai noktuna masidi ho Jingkai masu lembina hariba khuding tawi loina yai Jingkai insang kana otli ibohal changlai ani duna tawribadu uraduna noktuna hairai ihe ipadi changpham onaredana lembi mamai du sugatuna laisinki Jingkai so adu mangai ibohal makha tarai yai ipana yai ko thong Jingkai ikaina baba uti thongba ma haidena ma na haiti hairiba hai namado kadai chakre mana imongna haitaba insang ama thonghandana ipa tawgi ma ngasidi phuraga phagadabani ibohal chatke tawi lembi asengba manduna prap chenthokduna makubu thatuna baba aina thongba haibani ba imana na tiye ibohal noktuna hai tawhaidin hi Jingkai lembi gi makhut paiduna chingsili ibohal mana oina tanja da ba haibadu oire ibohalna kumhai nungai da is onthokpani da ibohal ngang duna thoki Jingkai lembi da onsenduna hai angau bisidi babung do badum na tawba hona bra masi lam hin heladana se injanga se nana thokpa thong Jingkai lembi da khabai du piram duna changki lembi perum tawduna lehawi Hema Momogi tha phabagi chatkani haina kana langi Hema Momo bu kaurei lembi nangbu thora uni he lembi thoraktuna ima nate nangbu na phina ronka karimta watpa leitrabaro loina leire watlaga nane nangi ozada hayu aduga hek leirurasi yara oida ima haima karigi yaroidoino yani haida hai nahandagi samu yengba chatluse haiba phawba yadeda mana samu yenghani hairaga puraga hojik phawsu yenghande oza se machin yam thida Hema ma di lembi na nganglibado isam samnadre Hema khangningna karino ne samu yenghani haidia kadaidagi samu no mana hairibo kaithel laiba samu do numidang thoe so hai adu yenghani hairaga mana pura ini Hema wakhal taraktuna penda nokjai aduga samu yenghani hairaga ima ubu pura iba aduga yenghandriba ima tawgi hai Jingkai thora ula Jingkai thoraktuna lepi Hema machada nangna imaubu samu yenghani hairaga yenghandri karigino chalo imaubu ne samu yenghalujo Jingkai noktuna aikoi masidi ichadi nupi themba so haikre chalo magi awat apasu leiro samu su yenghanbiro Jingkai nung anigi marakta ha onba haibadu thoklabani ibohal amadi Hema su mamobu angangni khanna nungsina luna chana tawpi numidangi chak toktuna Jingkai magi lairik pafam kada lairik pari lembi phana kuina Jingkai changlaktaba aduda Jingkai gi nakta changlaktuna lembi tapna oza Jingkai magi mathawado adum tawtuna lei lembi amukaso oza Jingkai lembi dadi yenglakta Jingkai gi manakta changlaktuna lembi amukaso hairai lairik pabado loiro thomurasi Jingkai karigumba kharada mabukning yamna changli lembi na ngangli saklibadu karisu tasilude lembi saunina laukhalai oza thomurasi haiba ai tumninge asi hairaga Jingkai gi lairik adu lausinki Jingkai sauningbana loire Jingkai sauna nang tomubu kaidogi mina lairik pabasida asukam yelisi kaigino chalo tomuro asi hairaga lairik to amuk lauduna paki lembi sauna khomlai ithanda tombodogi yi khangaba nahangkhaidi nangna tumse haina tra aduga ngasina lembi kapning kapngang tawduna tumina laikre Jingkai lembi gi mataw aduda nungaitaba supoglai Jingkai lairik adu thamduna lao tumurase tumuye
ꯑꯣꯖꯥ ꯇꯨꯝꯃꯨꯔꯣ ꯑꯩ ꯇꯨꯝꯃꯣꯏ ꯏꯍꯦ ꯑꯣꯖꯥꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯣꯖꯥꯒꯤ ꯃꯔꯝ ꯃꯣꯛꯄꯤꯅꯦ ꯂꯥꯎ ꯂꯥꯎ ꯂꯦꯝꯕꯤ ꯁꯥꯎꯗꯨꯅ ꯆꯤꯡꯈꯩꯅ ꯍꯥꯏꯔꯤꯕꯗꯨ ꯁꯨꯛꯌꯥ ꯌꯥꯗꯦ ꯆꯤꯡꯈꯩ ꯐꯅ ꯀꯟꯅ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯅ ꯁꯨꯛꯌꯥ ꯌꯥꯔꯛꯇꯕ ꯑꯗꯨꯗ ꯂꯦꯝꯕꯤꯕꯨ ꯄꯝꯗꯨꯅ ꯊꯥꯡꯖꯤꯜꯂꯛꯏ ꯆꯤꯡꯈꯩ ꯂꯦꯝꯕꯤꯕꯨ ꯇꯨꯝꯍꯟꯗꯨꯅ ꯂꯦꯝꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ ꯂꯝꯅ ꯃꯔꯣꯜ ꯑꯃ ꯍꯦꯜꯂꯤꯕ ꯅꯨꯡꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ ꯃꯆꯤꯟ ꯃꯆꯥ ꯑꯁꯤꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯂꯦꯞꯇꯦ ꯄꯦꯡ ꯄꯦꯡ ꯍꯥꯟꯅ ꯈꯪꯗ꯭ꯔꯣ ꯑꯩ ꯆꯤꯟ ꯀꯜꯂꯦ ꯍꯥꯏꯁꯦ ꯆꯤꯡꯈꯩ ꯀꯔꯦꯝꯅꯅ ꯈꯪꯗꯦꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯝꯅꯤ ꯂꯝ ꯍꯦꯜꯂꯝꯅꯤ ꯍꯥꯏꯕꯗꯤ ꯃꯤꯡꯒꯗꯤ ꯂꯦꯝꯕꯤ ꯁꯅꯥ ꯀꯥꯏꯅ ꯂꯝꯍꯦꯟ ꯁꯅꯥ ꯀꯧꯔꯝꯃꯒ ꯐꯒꯗꯕꯅꯤ ꯂꯥꯏꯔꯤꯛꯅ ꯃꯔꯣꯜ ꯑꯃ ꯍꯩꯇ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯑꯃ ꯊꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯑꯩꯕꯨ ꯁꯥꯃꯨ ꯌꯦꯡꯍꯟꯅꯤ ꯍꯥꯏꯔꯒ ꯄꯨꯔꯤ ꯅꯠꯇ꯭ꯔꯣ ꯂꯦꯝꯕꯤ ꯉꯥꯡꯉꯤꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯈꯨꯝꯃꯤ ꯆꯤꯡꯈꯩ ꯅꯣꯛꯇꯨꯅ ꯁꯥꯎꯔꯅꯨꯁꯦ ꯅꯪ ꯑꯣꯖꯥ ꯂꯥꯟꯖꯔꯦ ꯂꯦꯝꯕꯤ ꯁꯥꯎꯔꯝꯕꯗꯨ ꯆꯤꯡꯈꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯤꯡꯈꯩꯒꯤ ꯀꯣꯏꯗꯨ ꯆꯤꯡꯏ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯝꯕꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈꯤ ꯊꯔꯣ ꯃꯍꯧꯁꯥꯒꯨꯝ ꯑꯣꯏꯈꯤꯗ꯭ꯔꯦ ꯐꯅ ꯂꯥꯡꯅꯤꯡꯕ ꯉꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯄꯨꯔꯛꯄꯅ ꯃꯨꯕꯤꯁꯨ ꯑꯗꯨꯉꯥꯏ ꯃꯨꯕꯤ ꯊꯔꯣꯒꯤꯗ ꯂꯥꯛꯏ ꯃꯨꯕꯤ ꯅꯨꯡꯉꯥꯏꯇꯅ ꯊꯔꯣ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯏꯗꯤ ꯈꯪꯗꯦ ꯉꯁꯤꯗꯤ ꯀꯣꯔꯧꯍꯟꯕꯒꯤ ꯉꯪꯔꯥꯅꯕ ꯃꯆꯨ ꯑꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯕꯨꯁꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯍꯜꯂꯤ ꯑꯩ ꯇꯥ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯄꯤ ꯂꯥꯛꯑꯣ ꯅꯪ ꯑꯩꯕꯨ ꯇꯥ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯊꯤꯟꯕꯤꯌꯨ ꯊꯔꯣ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯑꯦ ꯑꯁꯦꯡꯕ ꯑꯁꯦꯡꯕꯅꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯗꯣ ꯇꯥ ꯊꯥꯅꯤꯜꯗꯤ ꯄꯥꯠꯇ ꯂꯩꯔꯝꯒꯅꯤꯌꯦ ꯄꯥꯠꯇ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯑꯅꯤꯗꯨ ꯄꯥꯠ ꯇꯝꯅ ꯂꯥꯛꯏ ꯊꯥꯅꯤꯜꯗꯨ ꯄꯣꯠ ꯃꯈꯣꯡ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯔꯣ ꯅꯣꯛꯇꯨꯅ ꯇꯥ ꯊꯥꯅꯤꯜ ꯉꯁꯤꯗꯤ ꯑꯉꯥꯎꯕ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯦ ꯊꯥꯅꯤꯜ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯋꯥꯂꯥꯡ ꯀꯔꯤꯃꯇ ꯍꯥꯏꯗꯅ ꯂꯩꯔꯤ ꯃꯨꯕꯤꯅ ꯃꯈꯥ ꯁꯝꯊꯔꯛꯏ ꯏꯁꯥꯅ ꯂꯪꯁꯤꯟꯖꯈꯤꯕ ꯏꯔꯥꯜ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯇꯨꯅ ꯅꯐꯝꯗ ꯃꯨꯊꯠꯄꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯉꯁꯤꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯑꯗꯨ ꯀꯨꯏꯅ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯊꯥꯅꯤꯜ ꯍꯥꯏꯔꯛꯂꯤꯕꯗꯨ ꯚꯥꯞ ꯑꯗꯨꯝ ꯇꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯃꯥꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯉꯥꯏꯖꯔꯛꯄ ꯊꯥꯅꯤꯜ ꯇꯥꯡꯂꯕ ꯃꯤꯀꯨꯞꯅꯤ ꯈꯟꯗꯨꯅ ꯊꯤꯟꯊꯔꯨꯕ ꯇꯧꯗꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯈꯤ ꯃꯨꯕꯤ ꯊꯔꯣꯗ ꯊꯔꯣ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯀꯦ ꯃꯁꯤꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯔꯛ ꯑꯗꯨꯗ ꯇꯨꯡꯊꯥ ꯃꯥꯡꯊꯥ ꯆꯠꯇꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦ